ꯌꯥꯝꯕ ꯑꯩꯈꯣꯏ ꯒꯥꯔꯤ ꯍꯨꯔꯥꯟꯕꯁꯤꯡꯁꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯆꯤꯟ ꯊꯤꯕꯒꯁꯤ ꯌꯥꯎꯕ꯭ꯔꯥ ꯑꯩꯈꯣꯏ ꯅꯥꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯁꯤ ꯅꯥꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕ ꯃꯇꯝꯗ ꯃꯁꯤ ꯋꯥꯍꯩꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯅꯦ ꯌꯥꯝꯕ ꯑꯗꯣ ꯌꯥꯝꯕꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯃꯤꯠ ꯎꯏꯁꯜꯂ ꯂꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯄꯥꯡꯊꯣꯛꯑ ꯂꯤꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏꯗꯣ ꯍꯥꯏ ꯃꯇꯝꯗ ꯁꯨꯃꯥꯏꯅꯒ ꯃꯤꯠ ꯎꯏꯁꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯤ ꯂꯤꯔꯤꯁꯦ ꯑꯣꯀꯦ ꯃꯨꯚꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯃꯛꯇꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯂꯤꯕ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯗꯒ ꯀꯩ ꯍꯥꯏꯅꯤ ꯀꯧꯁꯜꯂꯛꯄꯁꯦ ꯏꯕꯨꯡꯉꯣ ꯆꯥꯛ ꯂꯣꯏꯔꯦꯒ ꯀꯧꯔꯛꯄꯒꯁꯦ ꯀꯩ ꯐꯥꯎꯏ ꯊꯃꯣꯏꯗ ꯑꯁ ꯑꯗꯨ ꯑꯣꯏꯔꯗꯤ ꯈ꯭ꯋꯥꯏꯔꯣꯝꯗ ꯏꯌꯥꯝꯕꯅ ꯋꯥꯔꯤ ꯂꯤꯔꯤ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡꯅ ꯀꯥ ꯍꯦꯟꯅ ꯂꯥꯡꯖꯤꯜꯂꯛꯑꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯗꯤ ꯏꯌꯥꯝꯕ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯑꯝꯅꯤ ꯀꯩꯀꯩ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗꯤ ꯁꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯈꯤꯇꯪ ꯇꯧꯕꯤꯌꯨꯅꯦ ꯀꯞꯄꯗꯤ ꯀꯃꯥꯏꯅ ꯀꯞꯄꯤ ꯏꯌꯥꯝꯕ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯄ꯭ꯔꯥ ꯇꯨꯃꯤꯟꯅ ꯀꯞꯄ꯭ꯔꯥ ꯍꯤꯗꯥꯛꯀ ꯊꯛꯑꯒ ꯋꯥꯔꯤ ꯂꯤꯕꯒ ꯌꯥꯎꯈ꯭ꯔꯕ ꯏꯌꯥꯝꯕꯁꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯌꯨ ꯊꯛꯑꯒ ꯋꯥꯔꯤꯒ ꯂꯤꯔꯛꯑꯗꯤ ꯏꯌꯥꯝꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯀꯃꯥꯏꯅꯒ ꯇꯧꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯣꯡꯆꯥꯛꯇ ꯄꯥꯝꯖꯕꯤ ꯌꯣꯡꯆꯥꯛ ꯂꯚꯔ ꯑꯅꯤꯒꯤ ꯃꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣꯅꯤ ꯌꯣꯡꯆꯥꯛ ꯄꯥꯝꯖꯕꯤ ꯑꯗꯨꯗꯤ ꯌꯣꯡꯆꯥꯛ ꯄꯥꯝꯖꯕꯤꯗꯤ ꯑꯣ ꯍꯦꯔꯣꯏꯟꯗꯤ ꯕꯂꯥ ꯑꯗꯣ ꯌꯥꯝꯅ ꯔꯣꯃꯥꯟꯁ ꯄꯥꯝꯗ꯭ꯔꯤꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯃꯥꯒ ꯌꯦꯡꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯔꯣꯃꯥꯟꯁꯀꯤ ꯁꯤꯟ ꯌꯥꯎꯔꯛꯄꯗ ꯐꯨꯈꯤꯕꯒ ꯂꯩꯕ꯭ꯔꯕ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯁꯤꯡꯅꯒ ꯑꯌꯥꯝꯕꯗ ꯑꯗꯒꯤ ꯖꯥꯗꯨ ꯐꯤꯂꯝ ꯌꯦꯡꯉꯨꯕꯗꯒꯤ ꯔꯤꯇꯤꯛ ꯔꯣꯁꯟ ꯄꯥꯝꯈꯤꯕ ꯃꯥꯜꯂꯦ ꯌꯥꯝꯕꯁꯦ ꯄꯥꯝꯕ꯭ꯔꯥ ꯔꯤꯇꯤꯛ ꯔꯣꯁꯟ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤꯅ ꯀ꯭ꯔꯤꯁ ꯐꯤꯂꯝ ꯑꯣ ꯑꯗꯨꯒꯨꯝꯕꯒꯤ ꯖꯥꯗꯨ ꯑꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯌꯦꯡꯈꯤꯕꯗꯒꯤ ꯄꯥꯝꯈꯤꯕꯅꯦ ꯔꯤꯇꯤꯛ ꯔꯣꯁꯟꯁꯦ ꯑꯌꯥꯝꯕꯅꯁꯨ ꯑꯩ ꯃꯥꯔꯚꯦꯜ ꯁꯦꯔꯤꯁꯁꯤ ꯀꯩꯅꯣꯒꯤ ꯑꯦꯂꯤꯌꯟꯁꯦ ꯑꯗꯩ ꯏꯌꯥꯝꯕꯒꯤ ꯃꯥꯡꯁꯦ ꯑꯦꯂꯤꯌꯟ ꯊꯣꯛꯂꯛꯑꯕ ꯏꯌꯥꯝꯕ ꯀꯩ ꯕꯣꯔꯅꯤꯅꯦ ꯀꯩ ꯄꯤꯔꯝꯃꯣ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤ ꯌꯨꯝꯗꯤ ꯄꯥꯜꯂꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯀꯥꯔꯄꯦꯟꯇꯔꯤꯒꯤ ꯁꯤꯟꯐꯝꯁꯤꯗ ꯆꯪꯉꯝꯃꯦ ꯑꯣꯀꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯑꯌꯥꯝꯕ ꯀꯣꯏꯁꯟ ꯑꯝꯇ ꯊꯠꯆꯒꯦꯀꯣ ꯏꯌꯥꯝꯕ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯦ ꯃꯁꯤ ꯀꯩ ꯀꯩꯅꯣ ꯈꯤꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯁꯤ ꯈꯔ ꯂꯥꯏꯔꯕ ꯏꯃꯨꯡꯗꯩꯅꯤ ꯅꯅꯥꯎꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯔꯦꯀꯣꯔꯠ ꯂꯧꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯇꯣꯏꯂꯦꯠꯇ ꯆꯪꯉ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯍꯜꯂꯣ ꯒꯥꯏꯁ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯁꯟꯖꯤꯠ ꯁꯔꯃ ꯃꯤꯌꯥꯝꯒꯤ ꯁꯟꯖꯤꯠ ꯁꯔꯃ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯁꯟꯖꯤꯠ ꯁꯔꯃ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯦꯠ ꯊꯪꯕꯗ ꯐꯝꯕꯤꯔꯦ ꯄꯨꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯗꯥꯏꯂꯣꯛꯇꯨ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯗ ꯁꯟꯖꯤꯠ ꯁꯔꯃꯅ ꯄꯨꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯅꯣꯛꯄꯁꯤ ꯎꯕꯗ ꯊꯃꯣꯏꯗ ꯀꯩꯅꯣꯝꯗꯤ ꯐꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯦ ꯅꯍꯥꯟꯈꯩꯗꯤ ꯏꯌꯥꯝꯕꯁꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯔꯤꯌꯁ ꯇꯥꯅ ꯁꯛꯁꯤ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯕꯅꯤ ꯉꯁꯤꯗꯤ ꯏꯌꯥꯝꯕꯅ ꯃꯣꯃꯣ ꯅꯣꯛꯄꯁꯦ ꯃꯌꯥꯝ ꯁꯣꯏꯅ ꯎꯕꯤꯔꯝꯃꯒꯅꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗꯁꯨ ꯑꯄꯦꯟꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯣꯛꯄ ꯍꯧꯔꯝꯂꯒꯅꯤ ꯈꯜꯂꯦ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗ ꯍꯧꯖꯔꯒꯦ ꯑꯗꯣ ꯀꯣꯏꯁꯟ ꯍꯪꯗ꯭ꯔꯤꯉꯩꯗꯀꯣ ꯏꯌꯥꯝꯕꯗ ꯑꯝꯇ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ ꯑꯗꯣ ꯏꯌꯥꯝꯕ ꯉꯁꯤ ꯑꯩꯅ ꯏꯌꯥꯝꯕꯒꯤ ꯅꯥꯛꯇ ꯈꯪꯍꯧꯗꯅ ꯂꯥꯛꯄꯁꯦ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯏ ꯊꯨꯀꯠꯄ ꯑꯃꯒ ꯂꯣꯏꯅꯅ SDSP ꯊꯣꯏꯊꯣꯏꯗꯨ ꯂꯥꯛꯏ ꯍꯥꯏꯅꯦ ꯍꯩꯃꯥ ꯃꯥ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯏꯁꯦ ꯑꯗꯩ ꯄꯥꯎꯁꯤ ꯅꯪꯅ ꯍꯥꯟꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯍꯥꯏꯔꯛꯇꯕ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯛ ꯂꯥꯎꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨ ꯑꯗꯨ ꯉꯛꯈꯤꯕ ꯋꯥꯅꯦ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ ꯍꯩꯃꯥ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯑꯩꯗꯤ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯕ ꯂꯩꯔꯒꯗꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯋꯦꯜꯀꯝ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯒꯗꯕꯗꯨ ꯑꯩꯗꯤ ꯀꯔꯤꯝ ꯂꯩꯇ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯤ ꯑꯩ ꯚꯨꯠꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯂꯥꯏꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯩꯃꯥꯅ ꯈꯪꯕ ꯄꯣꯏꯁꯦ ꯁꯤ ꯀꯩꯒꯤꯅꯣꯕ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯂꯥꯛꯄꯅꯦꯅ ꯈꯟꯕ ꯌꯥꯗꯕ꯭ꯔꯣ ꯌꯥꯝꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ DSP ꯊꯣꯏꯊꯣꯏ ꯍꯥꯏꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯐꯥꯎ ꯂꯣꯏꯅ ꯈꯪꯉꯦꯕ ꯑꯩ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯐꯥꯎꯕ DSP ꯊꯣꯏꯊꯣꯏ ꯍꯥꯏꯕꯗ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯤ ꯑꯩ ꯑꯝꯇ ꯌꯦꯡꯍꯧꯒꯦꯅ ꯆꯦꯟꯊꯣꯔꯛꯏꯗꯣ ꯉꯁꯥꯏ ꯑꯩꯅ ꯑꯗꯨꯅꯤ ꯑꯩꯅ ꯇꯥꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕꯅꯁꯨ ꯅꯅꯥꯎ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯍꯪꯅꯕ ꯍꯧꯖꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯦ ꯁꯥꯔꯇꯤꯐꯤꯀꯦꯠ ꯅꯦꯝꯁꯦ ꯀꯩ ꯀꯧꯒꯦ ꯑꯅꯧꯕꯝ ꯁꯟꯖꯤꯠ ꯀꯨꯃꯥꯔ ꯁꯔꯃ ꯑꯅꯧꯕꯝ ꯁꯟꯖꯤꯠ ꯀꯨꯃꯥꯔ ꯁꯔꯃ ꯑꯗꯨꯒ ꯌꯨꯝꯗꯅ ꯇꯣꯟꯗꯣꯟ ꯑꯗꯨꯗꯤ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯑꯩꯉꯣꯟꯗ ꯇꯣꯟꯗꯤ ꯍꯥꯏꯅ ꯀꯧꯏ ꯇꯣꯟꯗꯤ ꯌꯨꯝꯗꯅ ꯑꯩꯈꯣꯏ ꯇꯣꯟꯗꯤ ꯍꯥꯏꯅ ꯀꯧꯏ ꯏꯌꯥꯝꯕꯒꯤ ꯃꯤꯡꯁꯦ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯩꯐꯝꯁꯦ ꯀꯩ ꯂꯝ ꯑꯣꯏꯕꯤꯗꯣꯏꯅꯣ ꯍꯩꯔꯣꯛ ꯄꯥꯠ 2 ꯈꯨꯅꯧ ꯕꯥꯝꯕꯣꯜ ꯂꯩꯀꯥꯏ ꯍꯩꯔꯣꯛ ꯄꯥꯠ 2 ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡꯗꯤ ꯃꯃꯥꯒꯤ ꯃꯤꯡꯅ ꯂꯂꯤꯇꯥꯕꯤ ꯗꯦꯕꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯒꯣꯄꯤꯅꯥꯊ ꯁꯔꯃ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯀꯌꯥ ꯁꯨꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯈꯛꯇꯅꯦ ꯑꯅꯤ ꯅꯨꯄꯥꯅꯤ
Nupang nupi yaude. Oh nupang ta. Yambadu mingna Sunil. Oh yambay ming Sunil. Oh nupani ne ba ko. Ado khoi yambasi yum di palaba. Yum pale isa ahum leire. Oh isa ahum. Nupa kya nupi kya. Nupa ani nupi ama. Nupi sina igi sa nupi sina isa ahal. Oh like ti tama ba yambay. Tame nupi si huzi class 8 kari. Oh nupi si. Oh anje. Oh isa nupa di. Sa nupa si man sahi manga. Dagi amana sahi yampi adudi. Oh ado khoi yambagi khoi tei ma hai tare ne. Tei ma se ming kai ko. Magi ming na Premi. Oh Premi. Kai lam dei no. Masi sum hero ekoi hero khulsi khun masa si dagi ne. Oh ngarau thel ko ngarau thel kai am dei ne. Okay yam nuai jare akhoi yambagi sak yambagi introduce masa ma tawrabani ne hosi yam na maru oi ba question sing yambada akhoi hangjarage singba sahi ji di kyam subire sahi kuntra taruk oh 36 kuntra taro oh dadi sahi kya dagi no yamana YouTube tawrai YouTube si aina yengsin si khangsi Manipur tawbasi chap chabasi 2000 kya odino sahi kya muki mamang do odino kuntra muki mamang odira 2019 dai oh 2019 dagi yamana channel je hangba horkhibane ba ko kaino si okay yengsin si khangsi Manipur ado kari wakhal dagi yamana YouTube se smaina tawning boi wakhalon pokhibano angang oi di dum khalaga la ba kamai tawno YouTube ai se ai khangba kuidri oh khangba kuidri ba ai ahan ba ai gi sinpham jai ji carpentry oina sum like tam to ai like tam hek loi baga ai carpentry gi sinpham si da sangam ne okay adu matang sida yamba question ta thasage ko yamba qualification je yamba je class kya bukti kamai taw pa ai si graduation loisan gidre adu second year bhau karam me adum loisan gidre adu 12t loisan le 12t loisan le graduation di loisan gidre adu hek like tambal loi baga loi baga haidi aina tok thok baga ai carpentry gi sinpham sida muk changsil lamme adu da sinpham adu sinpham da khara changam maga ai si amu YouTube si thenglar pa hai ta adagi adum tawgi bane na tra ai pam makti movie explanation si si yam pam jaban han de dum khale lai wari li bai ba sinpham je ina yam nungai ja bai tare ai sum mayam da so angang sing da so da imana ba sing gi mamang da so ai si wari yam legal le adudi yam na koi wari li je kai gumba yambagi punsi dadi wari li wana di tamama bane YouTube to oram draga su koi wari li boy chalam gani nata hai bidi koi lai gi wari gi li bdo han koi pu kai na wari gi li bdo adum chalam gani ko wari li ba pam ja ai koi yamba ma huji adugi sinpham du chali okay yam nungai jare ado imanab sing na film yeng mabudi sanjit na wari li ne nungai hai dana film du yeng da bida ai boy na wari li hal le yam boy na wari li hal le matam da yawna aina wari li ga di hena nungai gyan ta be he ado wari li bai je yam li wari phunga wari gumbadi ambo nate ko nate yam na film gi wari ne ba film gi wari hai sidabu khoina liba matam da koi hindi english natra hindi english hai je khoina hekta khanglon khangdragadi wari liba hai sa jilu ya habna adine lon khangbom di yauri ko yamba da adi tadi mahum sa gi wena na masina takpadi yamba se khoi lai la sukhra di dum hai hai bane ba nata hoi ai kariani school da yamna mark wang na phangna adagi like la su yamna hairakpadi natte tawtu loan ya loan ji loan khara khangal loan di khara khangal ba loan si angang woni de hona hindi sim phasna sum masana sum baing hera kare adu english english hana di hindi ni hana hi english se dum hai english na mu ko na sum english ai na like tam dum yaujare na hindi sina isana sum practice tawra masan sum hai okay aduga english na sum like tam da yawram ne na aduna sum magi compulsory web subject on chalam ne adum loinare okay yam noi jare ado ko yamana wari liba matam da thengnari bo awaba sing se asi kai kai kitang myam da share taw thengnari bo wari si wari liba da awaba thengna ba gai ai seng na mayam da haidok chare hai bio yam adugi adu khangna ba gi dam ti yam bai nak lak chari ban kara laira bai mung dai ne mane yam kasu kai de ai gi wa ngang na ba gi damak te studio na singba adagi auda sanga da ba madu da sanga da ba equipment na singba ninthina leite adagi angang sing langsilakpa adi magi ai gi studio leita banina wa ngang ma matam da outside ki oiba noise me ama recording to udu da yawgi adu tawdana bagi damakta isi khajilaga semaga angangsing adagi mapal lomdagi langai ba khonjel sangdana bagi da honaraga adu maina igi voice recording si lobune mi ta dana mi ta dana
ꯑꯣ ꯀꯩꯝ ꯈꯟꯕꯤꯔꯨꯗꯤ ꯌꯥꯝꯕ ꯑꯗꯨꯒꯤꯗꯤ ꯑꯗꯨꯒꯤꯗꯤ ꯍꯥꯏꯗꯤ ꯍꯣꯠꯅꯔꯒ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯣꯏ ꯐꯪꯒꯗꯕ ꯉꯥꯛꯇꯅꯤ ꯅꯅꯥꯎꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯔꯦꯀꯣꯔꯠ ꯂꯧꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯇꯣꯏꯂꯦꯠꯇ ꯆꯪꯉ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯈꯣꯟꯁꯦ ꯇꯥꯗꯅꯕ ꯍꯥꯏꯗꯤ ꯇꯣꯏꯂꯦꯠꯁꯤ ꯀꯅꯥꯝ ꯇꯥꯗꯦꯅ ꯃꯅꯨꯡꯗ ꯑꯗꯨ ꯆꯪꯉ ꯂꯧꯋꯦ ꯀꯩꯝ ꯈꯟꯕꯤꯔꯨꯅꯦꯕ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯣ ꯇꯣꯏꯂꯦꯠꯇ ꯆꯪꯉꯒ ꯈꯣꯟꯖꯦꯜꯁꯦ ꯌꯦꯡꯁꯟꯁꯤ ꯈꯪꯍꯧꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯍꯥꯡꯉꯝꯂꯒ ꯑꯩꯁꯤ ꯅꯪꯗ꯭ꯔꯦ ꯑꯗꯣꯝꯗ ꯂꯨꯞꯁꯤꯟꯕꯁꯦ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕꯒꯤ ꯅꯤꯌꯣꯝꯁꯤꯁꯨ ꯑꯩ ꯈꯪꯉꯝꯗꯦ ꯑꯩꯗꯤ ꯁꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯄꯥꯝꯖꯕ ꯑꯃꯗꯒꯤ ꯁꯨꯝ ꯊꯥꯒꯠꯄꯒꯤ ꯋꯥꯅꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯅꯤꯌꯣꯝꯁꯤ ꯈꯪꯉꯛꯄꯗꯒꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯔꯦ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯗꯨꯅ ꯍꯦꯛꯇ ꯌꯨꯝ ꯆꯂꯥꯏꯕ ꯀꯣꯟꯅꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯁ ꯃꯁꯤ ꯁꯤꯟꯐꯝꯁꯤꯗ ꯁꯤꯗ ꯂꯨꯞꯄꯒ ꯂꯩꯔꯨꯕ ꯌꯥꯔꯣꯏꯗꯅ ꯑꯗꯒꯤ ꯊꯥꯗꯣꯛꯑꯒ ꯍꯦꯛ ꯑꯩꯒꯤ ꯄꯩꯁꯥ ꯇꯥꯅꯕ ꯁꯤꯟꯐꯝ ꯂꯣꯝꯗ ꯍꯦꯛ ꯆꯠꯈꯤꯕ ꯑꯣ ꯀꯩ ꯇꯣ ꯀꯥꯔꯄꯦꯟꯇꯔꯗ ꯑꯗꯨꯝ ꯀꯥꯔꯄꯦꯟꯇꯔꯤꯒꯤ ꯁꯤꯟꯐꯝꯁꯦ ꯑꯣ ꯑꯗꯨꯒ ꯑꯍꯥꯟꯕ ꯆꯦꯅꯦꯜ ꯍꯥꯡꯉꯝꯕꯗꯗꯤ ꯐꯖꯅ ꯚ꯭ꯌꯨ ꯅꯨꯡ ꯌꯥꯝꯗꯕ ꯈꯣꯠꯇꯕꯅꯤꯅ ꯄꯩꯁꯥꯁꯦ ꯌꯥꯝ ꯐꯪꯉꯝꯗꯦ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯇꯝꯗꯨꯗꯗꯤ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯂꯥꯛꯄ ꯑꯥꯔꯅꯤꯡꯁꯤꯅ ꯆꯂꯥꯏꯕ ꯀꯣꯟꯅꯔꯝꯗꯦꯕ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯕ ꯑꯗꯨꯕꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯦ ꯃꯤꯂꯤꯌꯟ ꯍꯦꯟꯕꯁꯨ ꯌꯥꯎꯔꯛꯑꯦ ꯃꯁꯤ ꯃꯇꯝꯁꯤꯗꯗꯤ ꯌꯥꯝꯕꯗ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯀꯥꯟꯅꯔꯝꯃꯅꯤ ꯁꯤꯗꯗꯤ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯌꯥꯝ ꯂꯥꯛꯑꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯁꯦꯟꯁꯅ ꯁꯥꯔꯤꯕ ꯄꯩꯁꯥꯁꯤ ꯁꯤ ꯁꯨꯝ ꯆꯥꯎꯅ ꯐꯪꯉꯦ ꯑꯗꯨꯒ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯌꯥꯝ ꯂꯥꯛꯄꯁꯦ ꯑꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯅꯁꯨ ꯄꯩꯁꯥ ꯐꯪꯖꯩꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯃꯌꯥꯝꯒꯤ ꯗꯣꯅꯦꯁꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯦ ꯊꯦꯡꯛ ꯆꯦꯅꯦꯜꯁꯤꯗ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯏꯌꯥꯝꯕꯒꯤ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤꯗꯨꯅ ꯔꯦꯀꯣꯔꯠ ꯂꯧꯕꯒꯤ ꯃꯇꯥꯡꯅꯤꯗꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯔꯤꯒꯤꯁꯦ ꯏꯊꯣꯛꯑꯒ ꯏꯌꯥꯝꯕꯗꯒ ꯄꯤꯕꯤꯔꯛꯄꯒ ꯌꯥꯎꯕ꯭ꯔꯕ ꯈꯥꯡꯉꯕꯣꯛꯇꯒꯤ ꯚꯨꯃꯦꯁꯣꯔ ꯀꯧꯕ ꯑꯉꯥꯡ ꯑꯃꯈꯛꯇꯪ ꯃꯥ ꯌꯥꯝ ꯇꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯏꯔꯒ ꯄꯤꯔꯛꯑꯝꯃꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝ ꯑꯣꯏꯕꯅ ꯃꯥ ꯋꯥꯔꯤ ꯊꯥꯔꯛꯄ ꯅꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯦꯞꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯃ ꯃꯥ ꯇꯥꯃꯤꯜ ꯐꯤꯂꯝꯁꯤꯡꯁꯤ ꯃꯥ ꯌꯥꯝꯅ ꯏꯔꯒ ꯊꯥꯔꯛꯑꯦ ꯃꯥꯅ ꯇꯥꯃꯤꯜ ꯐꯤꯂꯝ ꯑꯌꯥꯝꯕꯅ ꯃꯥꯅ ꯏꯌꯦ ꯚꯨꯃꯦꯁꯣꯔ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯃꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯑꯋꯥꯕꯅ ꯊꯦꯡꯅꯕꯁꯦ ꯑꯗꯨ ꯈꯛꯇꯅꯦꯕ ꯔꯦꯀꯣꯔꯠ ꯂꯧꯕꯒꯤ ꯑꯋꯥꯕ ꯈꯛꯇꯅꯦꯕ ꯏꯌꯥꯝꯕꯗ ꯊꯦꯡꯅꯔꯤꯁꯦ ꯔꯦꯀꯣꯔꯠ ꯂꯧꯕ ꯑꯗꯒꯤ ꯑꯩ ꯑꯌꯥꯝꯕꯅ ꯏꯗꯤꯠ ꯁꯨꯕꯁꯦ ꯑꯩ ꯃꯣꯕꯥꯏꯜꯗ ꯁꯨꯏ ꯀꯩ ꯑꯦꯞꯁꯇ ꯀꯥꯏꯟ ꯃꯥꯁꯇꯔ ꯀꯥꯏꯟ ꯃꯥꯁꯇꯔꯗ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯇꯧꯔꯤ ꯉꯥꯛꯇꯅꯤ ꯀꯥꯏꯟ ꯃꯥꯁꯇꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗ ꯂꯥꯛꯆꯒꯦ ꯏꯌꯥꯝꯕꯅ ꯋꯥꯔꯤ ꯂꯤꯔꯤ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡꯅ ꯀꯥ ꯍꯦꯟꯅ ꯂꯥꯡꯖꯤꯜꯂꯛꯑꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯗꯤ ꯏꯌꯥꯝꯕ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯑꯝꯅꯤ ꯀꯩꯀꯩ ꯆꯩ ꯑꯃ ꯊꯦꯛꯑꯒ ꯍꯦꯛꯇ ꯂꯩꯔꯝꯈꯩ ꯁꯥꯟꯊꯔꯒ ꯇꯥꯟꯅꯤ ꯑꯉꯥꯡꯈꯩꯁꯦ ꯁꯤ ꯁꯨꯔꯁꯤ ꯌꯥꯗꯦ ꯆꯩ ꯑꯃ ꯊꯦꯛꯑꯒ ꯍꯦꯛꯇ ꯑꯉꯥꯡꯁꯤꯡꯁꯤ ꯁꯣꯏꯔꯤꯁꯦ ꯁꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯒꯤ ꯂꯥꯡꯉꯊꯦꯜꯂꯣꯝꯒꯤ ꯁꯨꯔꯗ ꯆꯠꯀꯦꯔꯦ ꯍꯧꯖꯤꯛꯀꯤ ꯀꯥꯏꯗꯦ ꯆꯩ ꯑꯃ ꯊꯦꯛꯑꯒꯀꯣ ꯍꯦꯛꯇ ꯑꯉꯥꯡꯁꯤꯡꯁꯤ ꯁꯥꯎꯗꯅ ꯑꯩꯅ ꯍꯦꯛꯇ ꯀꯟꯊꯔꯒ ꯇꯥꯟꯕꯅꯤ ꯀꯟꯊꯔꯒ ꯑꯗꯩ ꯑꯉꯥꯡꯁꯤꯡꯗꯤ ꯀꯞꯄꯗꯤ ꯌꯥꯎꯕ ꯌꯨꯝꯒꯤ ꯑꯉꯥꯡꯁꯤꯡ ꯍꯦꯛꯇ ꯐꯨꯔꯒ ꯇꯥꯟꯕꯤꯅꯤꯗ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯐꯨꯕꯒꯗꯤ ꯌꯥꯎꯈ꯭ꯔꯕ ꯌꯥꯎꯋꯦ ꯂꯣꯏ ꯇꯥꯟꯕꯤꯅꯦ ꯁ꯭ꯋꯥꯏꯗ ꯂꯥꯡꯅꯔꯨꯔꯣ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯍꯦꯛꯇ ꯑꯝꯇ ꯆꯪꯕꯤꯔꯛꯑꯅꯨ ꯐꯨꯔꯦ ꯀꯥꯏꯅ ꯀꯝꯄ꯭ꯂꯦꯟꯒꯗꯤ ꯂꯥꯛꯇꯕ꯭ꯔꯣ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨ ꯌꯧꯅ ꯃꯃꯥ ꯃꯄꯥꯅ ꯁꯥꯎꯕꯒꯤ ꯊꯥꯛꯇꯨꯕꯨꯗꯤ ꯅꯠꯇꯕ ꯃꯔꯝꯗꯤ ꯃꯣꯏꯁꯨ ꯋꯥꯔꯤ ꯇꯥꯔꯤꯕꯅꯤꯅ ꯁꯥꯎꯗꯅ ꯅꯣꯏ ꯑꯗꯩ ꯃꯣꯏꯅ ꯍꯟꯗꯅ ꯁꯥꯎꯕꯤꯅꯦꯗ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯩꯅ ꯑꯌꯥꯝꯕ ꯔꯦꯀꯣꯔꯗꯤꯡ ꯂꯧꯕꯁꯤ ꯅꯨꯃꯤꯠ ꯌꯨꯡ ꯃꯇꯝꯁꯤ ꯂꯧꯋꯦꯕ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯌꯨꯡ ꯃꯇꯝ ꯍꯥꯏꯁꯤꯁꯨ ꯑꯉꯥꯡꯁꯤꯡꯁꯤ ꯌꯨꯝꯗꯩ ꯊꯣꯛꯇꯦꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯍꯪꯖꯒꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡꯁꯦ ꯀꯩꯅꯣ ꯍꯪꯒꯥꯝ ꯊꯣꯡꯕ ꯍꯪꯒꯥꯝ ꯊꯣꯡꯕꯁꯤꯗꯤ ꯑꯩꯗꯤ ꯃꯥꯡꯗ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡ ꯊꯝꯃꯁꯨ ꯑꯩ ꯁꯨꯝ ꯑꯗꯨ ꯀꯜꯂꯛꯑꯔꯣꯏ ꯍꯪꯒꯥꯝ ꯊꯣꯡꯕꯗꯨ ꯁꯨꯝ ꯑꯗꯨꯗ ꯁꯨꯝ ꯉꯥꯎꯖꯩꯌꯦ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯈꯪꯉꯤ ꯑꯩꯈꯣꯏ ꯁꯟꯖꯤꯠꯇꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ ꯍꯪꯒꯥꯝꯒ ꯌꯣꯡꯆꯥꯛꯀ ꯀꯣꯠꯄꯁꯦ ꯌꯥꯝ ꯆꯥꯕꯁꯦ ꯌꯥꯝ ꯄꯛꯅꯕꯅꯦ ꯌꯣꯡꯆꯥꯛꯇꯤ ꯄꯥꯝꯕꯤꯗ꯭ꯔꯕ ꯌꯥꯝꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯕꯗꯤ ꯄꯥꯝꯃꯦ ꯑꯗꯨ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯤꯅ ꯑꯃꯨꯛ ꯄꯥꯝꯗꯕ ꯑꯗꯨꯗꯤ ꯃꯔꯛꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯊꯆꯧꯒꯦꯕꯀꯣ ꯍꯣꯏ ꯏꯌꯥꯝꯕꯅ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯝꯃꯤꯕꯅꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯣꯡꯆꯥꯛꯇ ꯄꯥꯝꯖꯕꯤ ꯌꯣꯡꯆꯥꯛ ꯂꯚꯔ ꯑꯅꯤꯒꯤꯃꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯌꯣꯡꯆꯥꯛ ꯄꯥꯝꯖꯕꯤ ꯑꯗꯨꯗꯤ ꯌꯣꯡꯆꯥꯛ ꯄꯥꯝꯖꯕꯤꯗꯤ ꯆꯥꯕꯗ ꯉꯥꯎꯖꯩꯌꯦ ꯑꯩꯈꯣꯏ ꯏꯆꯟꯊꯣꯏꯕꯤꯒꯤ ꯂꯥꯏꯐꯀꯤ ꯃꯥꯒꯤ ꯐꯦꯁꯕꯨꯛꯇ ꯊꯥꯕꯗꯣ ꯃꯥꯅ ꯌꯣꯡꯆꯥꯛ ꯆꯥꯕꯗꯤ ꯎꯗ꯭ꯔꯤꯕꯣ ꯃꯥꯒꯤꯗꯤ ꯑꯩ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯆꯥꯕꯗ ꯉꯥꯎꯖꯕꯤ ꯍꯥꯏꯗꯤ ꯃꯥꯒꯤꯗꯤ ꯎꯔꯦ ꯌꯣꯡꯆꯥꯛ ꯑꯗꯨꯅꯦ ꯑꯩꯅ ꯅꯪꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯆꯟꯊꯣꯏꯕꯤꯒꯤꯗꯤ ꯌꯣꯡꯆꯥꯛ ꯆꯥꯕꯁꯤꯗꯤ ꯑꯃꯨꯛ ꯎꯗ꯭ꯔꯤꯕ ꯃꯥꯒꯤꯗꯤ ꯎꯗ꯭ꯔꯤ ꯑꯗꯣ ꯃꯥꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯕ ꯈꯪꯉꯦ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯃꯥꯁꯨ ꯌꯥꯝ ꯆꯥꯕꯅꯦ ꯌꯣꯡꯆꯥꯛ ꯑꯗꯣ ꯏꯌꯥꯝꯕ ꯌꯣꯡꯆꯥꯛ ꯄꯜꯂꯛꯄꯩꯅꯤꯀꯣ ꯁꯤ ꯃꯔꯛꯇ ꯊꯆꯧꯔꯤꯁꯦ ꯑꯗꯣ ꯄꯥꯝꯖꯕꯗꯤ ꯍꯪꯒꯥꯝ ꯊꯣꯡꯕꯒ ꯌꯣꯡꯆꯥꯛꯀꯅꯦꯕꯀꯣ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯍꯣꯕꯤꯁꯦ ꯀꯩꯅꯣ ꯑꯩ ꯍꯣꯕꯤꯁꯤ ꯑꯌꯥꯝꯕ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯁꯨꯝ ꯄꯥꯝꯃꯤ ꯔꯤꯗꯤꯡꯁꯤ ꯔꯤꯗꯤꯡꯁꯦ ꯑꯗꯒꯤ ꯑꯗꯨꯒ ꯑꯩ
खरा कोक लै खाइबा फिल्म येंग बा ओ कोक लेखाय बा ओके अदो यामना कोक लेखाय बा हाय को अदो यामना पामजबा कोई हिंदी इंग्लिश मणिपुरी हाय तारे फिल्म जो क्वाइदी येंग नुंगाय जे करम फिल्म अदो दे आई गी ना करिया नि याम येंग जनिंग फिल्म से इंग्लिश फिल्म येंग ओ इंग्लिश फिल्म हिंदी दगी सु हेना इंग्लिश फिल्म ने हेना पाम जे ओ इंग्लिश फिल्म जिन कई गिरो येंग जे हेना तौथोरैबा मागी विजुअल इफेक्ट्सिंग को मागी ग्राफिक डिजाइन सिंग दु येंग मतम दे खोई हिंदी फिल्म येंग बदे खोई थमोय सि निंग थुंगदबा फावे इंग्लिश फिल्म येंग बदे खोई द हेक तौरिबा मोइना फिल्म दु उली दु अवोइबो ओइदो ओइरमदो मानबा म याव सेल थादरगा नंबदा मोइने हेंजिलक्पा अदुना आई इंग्लिश फिल्म दा याम ngawi इंग्लिश फिल्म दा याम याव ngawi बको अदु hi हिंदी से दु ngawi बको सम येंगदी येंगे अदुबो आई माने इंग्लिश फिल्म सिन हेल इंग्लिश की रोमांस को मदि ngaudबा रोमांस आई क्या थोइना आई पामदे अदुगा यामना साइंस फिक्शन जी ओ साइंस फिक्शन ने याम पाम साइंस फिक्शन याक्तने इन याम येंगिस ओ अदुने बको अदुदी याम से कोई इंग्लिश फिल्म ना याम येंगे हरे अदो कोई याम से मणिपुर फिल्म गदि येंबा मरक मरक त मणिपुर फिल्म से दुम येंगे अदु आइगी सिनफम सि मूवी एक्सप्लेनेशन gi sida chatlabnina आइदी मणिपुर फिल्म दे एक्सप्लेन तबुदी नतबनina हिंदी के इंग्लिश के सिदा मरवनी येंगे मरक मरक त मणिपुर फिल्म से दुम येंगे ओ अदगी कोई कनोदी मणिपुर फिल्म दा कोई पामजबा हीरो जी गनानो ऐसी गोकुल नखर पा गोकुल ओ हीरोइन दी बला बला गोकुल का बला का पा गरी लोरे रोमांस से अदुदी रोमांस पाम दे हरगा याम गोकुल का बला का पाम है इस होय मणिपुर फिल्म ददी खर खर रोमांस की नत्रगा दी साइंस फिक्शन दी मणिपुर फिल्म ददी भंगरोय दमने ना अदुना सम मणिपुर फिल्म ददी मखोय नि सिम खर येंगे ओ रोमांस येंगे है तारगदी मणिपुर फिल्म लाइव हिंदी द लागते इंग्लिश द लागते बको ओके याम नुंगाय जरे अदो कोई यामबगी फेवरेट एक्टर एक्ट्रेस कोई बॉलीवुड का तो कनो का हॉलीवुड का हाइतारे कना कना मसिदा हॉलीवुड की ओइना दि ड्वेन जॉनसन से मयामना रॉक अन खंगनरिस मा फाजन गाउजरे अदु होय मा तनतना क्रिस हेमसवर्थ आइदी मयामना थोर खंग हाइना खंगनरिबा अमक तंग हाइबि ख्वाइ पामजब से ड्वेन जॉनसन ओ रॉक अदु कनो हीरोइन दि हीरोइन दना हीरोइन ngaubudi मैम दि लई अदु मैम मफम से कितंग दि लांगे हाइदे अखोइने तइजे मी मैम चाक साबम खोपम तबुनिना कितंग लाम खोपि तोर मैमना नाकन द तारिबा नोइस से मैमना सिगी दमक तदि ngakpigani यामना पामजबा कनो से हीरोइन जे एक्ट्रेस तदि स्कारलेट जोहानसन जे हिंदी की ना कैटरीना कैफ से पामजे ये नि सुम हीरो ऋतिक रोशन ओ मोइनी पाबा कैटरीना कैफ का ऋतिक रोशन का पाबा फिल्म बैंग से फजन येंगे ओ बैंग से फजन येंगे बा ओके दुजु रोमांस यावनी को याबा याव ओ रोमांस से पामदे हारमिना दाइ स्किप तोम तो माल तो अदुम खर मा सुम मरक मरक त सुम येंगे रोमांस से यामना आई साइंस फिक्शन द ngaujaba ओइबगी अदोम दि येंगबै वानी अदु सुम रोमांस मरक मरक त दुम ये अदो यामना रोमांस पामदि से असि अखोइ कैनो अंगांग ओइदा सिमा येंगिनरप मतमदा कोई रोमांस की सीन यावपदो फुगिबगा लेब्रो कोई पेरेंट्स सिंग यामदा हाबदि लेदना कोई सुम रोमांस फिल्म येंगिनो काय फुगिबगा लेब्रो से अदुगु बहुदि लेते अदो सुम रोमांस आजे कोई मणिपुर रोमददी मनुंग पुन हेक येंगमिनाबदा नुंगाइतबा सीन यावरागा हेक समजिन बि मचा नैदना थाक थाक समजिन युनेना अदुगुमबदु थोइना अदोमदा येंगखिदबा हाइता अदुना अदो यामबजे साइंस फिक्शन याम पामजबनिना को साइंस फिक्शन याम थाजरे हाइबनेबा साइंस फिक्शन यामबजे एलियन गुमबजे लानिंग दो माले उनिंग दो माले सेंग सिमदे हाइदो के को एलियन सिदे आइदि इमानब सिंग अदगी इमुंग मनुंग दो बाबा आइना तोइना वारी हेक लीगलिसे कैसु खंगदबा आइगी युंगी नुपी दबा हे हाइगलिसे एलियन यु वारी साम थागले मोय कमाइना सुमाय तरगे एलियन गा लागा अतोप प्लैनेट गा पुन सखरे नुगाइनी हे सिगा आइना हे वारी साबी अदगी अंगांग सिंग दसो खोगी अतोप प्लैनेट सिंग गे मरमदा अदगी मल्टीवर्स की मरमदा सोलर सिस्टम गे मरमदा सी सिंग जी सुमाइनी याम सागल लेसे प्लैनेट की मरम अदगी अतोप यूनिवर्स की मरम सिगुमबसी ओ अदगी यामजे ओ यामने एलियन पामजे खंगे कोई ऋतिक रोशन की फिल्म जादू ओनम लेबदो अदगी जादू फिल्म येंगबदगी ऋतिक रोशन पांगबे माले यामस पामब्रा ऋतिक रोशन पामे हमेना क्रिस फिल्म ओ अदुमबगी जादू ओनम लेबदो अदु येंगबदगी पांगबने ऋतिक रोशन जे यामना सो इज मार्वल सीरीज से केनो एलियन जे अदि यामबगी मांगजे एलियन थोलाबा याम कई बोरनी ने कई पिरो मोहाइने सिदि टाइम ट्रैवल तो हुआ से नी ओ आई टाइम ट्रैवल तो जगे हाइदबा टाइम ट्रैवल तो ngambagi power sim dang aingon pibiramo aina atai ni roi time travel si atai ni ओ अतै केम नि रोइबा अदो टाइम ट्रैवल फंग के दोगे नो यामजा
ꯃꯁꯤ ꯄꯨꯟꯁꯤꯗ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯧꯔꯛꯄꯗ ꯍꯧꯔꯛꯄꯗ ꯑꯁ ꯁꯨꯃꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯁꯣꯏꯌꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯒꯗꯤ ꯁꯤ ꯇꯧꯔꯝꯃꯣꯏꯗꯕꯅꯤꯀꯣ ꯍꯥꯏꯕꯅ ꯆꯤꯡꯕ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯑꯩ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯏꯌꯥꯝꯕ ꯑꯁ ꯁꯤꯁꯤꯡꯁꯤꯗꯤ ꯋꯥꯔꯤ ꯁꯥꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯏꯌꯥꯝꯕꯁꯤ ꯉꯟꯇꯥꯅ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯅꯤ나 ꯀ꯭ꯂꯥꯁ 12ꯇ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯅꯤ나 ꯃꯥꯔꯥ ꯀ꯭ꯂꯥꯁ 12ꯇꯅꯦ ꯑꯩ ꯌꯨꯝ ꯄꯥꯟꯈꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯈꯛꯇꯪ ꯈꯛꯀꯤꯗꯃꯛꯇꯕꯨ ꯌꯥꯝꯅ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜꯁꯦ ꯄꯥꯝꯕꯅꯦꯕ ꯑꯁꯣꯏꯕꯁꯤꯡꯁꯤ ꯁꯦꯝꯗꯣꯛꯆꯕ ꯌꯥꯅꯅꯕ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯑꯩꯉꯣꯟꯗ ꯑꯩ ꯍꯧꯖꯤꯛꯁꯨ ꯇꯥꯛꯁꯤ ꯁꯣꯜꯂꯒ ꯁꯨꯝ ꯂꯩꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯂꯩ ꯍꯥꯏꯗꯤ ꯑꯩ ꯃꯇꯝꯁꯦ ꯍꯟꯖꯤꯟꯕ ꯌꯥꯔꯒꯗꯤ ꯑꯩꯅ ꯁꯣꯏꯔꯤꯁꯦ ꯃꯁꯤꯃꯇꯪ ꯁꯦꯝꯗꯣꯛꯄ ꯉꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯀꯣ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯈꯟꯕ ꯑꯗꯨꯗꯤ ꯌꯨꯇ꯭ꯌꯨꯕꯀꯁꯤ ꯏꯌꯥꯝꯕꯅꯒ ꯀꯩꯅꯣꯗꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯤꯕ ꯅꯨꯄꯥ ꯀꯩꯅꯣꯗꯣ ꯃꯄꯨꯗꯨꯗꯒꯤ ꯏꯌꯥꯝꯕꯅꯒ ꯍꯥꯟꯅꯒ ꯑꯣꯏꯔꯝꯗꯧꯒ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯇꯛꯂꯥꯎ ꯁꯦꯝꯗꯣꯛꯗꯧ ꯃꯥꯜꯂꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯣꯏꯖꯔꯒꯦ ꯀꯥꯏꯅ ꯃꯣꯏ ꯐꯥꯎꯟꯗꯔ ꯑꯣꯏꯔꯤꯕ ꯁꯨꯖꯦꯟꯗꯣ ꯃꯣꯏꯅ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅꯒ ꯇꯧꯁꯤꯜꯂꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨ ꯈꯛꯇꯪ ꯈꯛꯀꯤꯔ ꯏꯌꯥꯝꯕꯅ ꯀꯩꯅꯣ ꯄꯥꯝꯃꯤ ꯑꯦꯂꯤꯌꯟ ꯄꯥꯝꯃꯤꯁꯦ ꯉꯁꯤꯐꯥꯎꯗ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯖꯈ꯭ꯔꯕ ꯑꯦꯂꯤꯌꯟꯁꯦ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜꯒꯤ ꯈꯤꯇꯪ ꯈꯛꯀꯤꯅꯦꯕꯀꯣ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯖꯥꯗꯨꯗꯒꯗꯤ ꯁꯛꯇꯤꯒꯅꯤ ꯍꯧꯕꯗꯣ ꯏꯌꯥꯝꯕꯁꯦ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯐꯅꯤꯡꯕꯩ ꯃꯑꯣꯡꯒ ꯄꯣꯛꯇꯕ꯭ꯔꯕ ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯔꯒ ꯑꯩ ꯍꯛꯆꯥꯡ ꯐꯕ ꯌꯥꯝ ꯄꯥꯝꯃꯝꯃꯦ ꯖꯤꯝ ꯁꯥꯟꯅꯔꯝꯃꯦ ꯍꯥꯟꯅ ꯍꯛꯆꯥꯡ ꯌꯥꯝ ꯐꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕ ꯑꯃ ꯂꯩꯌꯦꯗꯅ ꯀꯣꯂꯨꯗ ꯆꯞꯈꯥꯏꯌꯨꯒꯨꯝꯃꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯏꯌꯥꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯖꯤꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯃꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯏꯃꯥꯅꯤ ꯏꯍꯦꯟ ꯍꯦꯜꯂꯦ ꯖꯒꯠ ꯑꯩ ꯃꯥꯡꯁꯤꯗ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯂꯥꯏ ꯅꯤꯡꯅꯔꯤꯕ ꯑꯩ ꯂꯥꯏ ꯀꯌꯥ ꯊꯥꯖꯗꯦꯀꯣ ꯁꯤꯝꯇꯪ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯑꯩꯁꯤ ꯂꯥꯏ ꯊꯥꯖꯗꯕ ꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯁꯤ ꯑꯃꯅꯤ ꯑꯗꯨꯒ ꯂꯥꯏ ꯊꯥꯖꯗꯦ ꯍꯥꯏꯗꯅ ꯀꯅꯥꯒꯨꯝꯕ ꯖꯥꯇꯤ ꯑꯃꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏꯗꯨꯕꯨ ꯁꯤꯗꯣꯛꯑꯒ ꯉꯥꯡꯕ ꯑꯗꯒꯤ ꯑꯁ ꯑꯗꯨ ꯃꯋꯥ ꯂꯧꯗꯕ ꯁꯤꯒꯨꯝꯕꯗꯤ ꯅꯠꯇꯦ ꯆꯨꯝꯅ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯁꯦ ꯕꯥꯃꯣꯟ ꯃꯆꯥ ꯑꯣꯏꯖꯔꯒꯁꯨ ꯂꯥꯏꯗ ꯀꯌꯥ ꯊꯣꯏꯅ ꯊꯥꯖꯕ ꯈꯣꯠꯄꯁꯤ ꯂꯩꯒꯟꯗꯦ ꯑꯩꯁꯦ ꯑꯗꯨ ꯂꯥꯏ ꯊꯥꯖꯗꯦ ꯍꯥꯏꯔꯒ ꯏꯌꯥꯝꯕꯅ ꯄꯤꯀꯦ ꯋꯥꯔꯤ ꯂꯤꯕꯤꯁꯦ ꯀꯩꯒꯤꯅꯣ ꯄꯤꯀꯦꯒꯤ ꯄꯤꯀꯦ ꯋꯥꯔꯤꯁꯦ ꯂꯥꯏꯒꯤ ꯃꯇꯥꯡꯗꯅꯤꯅ ꯄꯤꯀꯦꯗꯤ ꯅꯠꯇꯦ ꯀꯩꯅꯣ ꯑꯃꯤꯔ ꯈꯥꯟꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯗꯤ ꯃꯥꯅꯒ ꯂꯥꯏꯗꯒ ꯅꯤꯡꯖꯕꯗꯣ ꯄꯤꯀꯦꯗꯤ ꯂꯥꯏ ꯍꯟꯗꯅ ꯃꯥꯅ ꯁꯤꯗꯣꯛꯄꯅꯤ ꯀ꯭ꯋꯥ ꯀꯣꯗꯥꯡ ꯁꯤꯖꯤꯜꯂꯒ ꯅꯨꯡꯗꯒ ꯑꯗꯨꯗꯒꯤꯔꯣ ꯏꯌꯥꯝꯕꯅ ꯂꯥꯏ ꯊꯥꯖꯗ꯭ꯔꯤꯁꯦ ꯄꯤꯀꯦ ꯋꯥꯔꯤ ꯌꯦꯡꯉꯨꯕꯩꯔꯥ ꯑꯩꯁꯦ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯍꯧꯅ ꯂꯥꯏꯁꯤ ꯀꯌꯥ ꯊꯣꯏꯅ ꯊꯥꯖꯔꯛꯇꯦ ꯂꯥꯏꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯝ ꯁꯥꯎꯋꯦ ꯃꯥꯒꯤ ꯑꯗꯨ ꯈꯣꯔꯝꯕꯤ ꯑꯗꯥ ꯈꯣꯔꯝꯕꯤ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯈꯣꯔꯝꯕ ꯍꯥꯏꯗ ꯑꯩꯅ ꯁꯤꯒꯨꯝꯕ ꯏꯃꯥ ꯅꯪꯕꯨ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯗ ꯈꯣꯔꯝꯃꯨꯅꯣ ꯀꯩꯗꯧꯋꯦ ꯍꯥꯏꯔꯨꯕꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩ ꯁꯤꯔꯥꯞ ꯇꯥꯏ ꯁꯥꯎꯗꯅ ꯂꯥꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯑꯃꯔꯣꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯂꯥꯏ ꯃꯌꯥꯝꯅ ꯊꯥꯖꯅꯔꯤꯕ ꯂꯥꯏꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯊꯣꯛꯑꯒ ꯀ꯭ꯔꯤꯁꯅ ꯂꯥꯖꯤꯁꯨꯁꯤ ꯑꯩ ꯃꯥꯡꯗ ꯊꯣꯛꯂꯛꯑꯒꯁꯨ ꯁꯤꯒ ꯅꯪꯒꯤ ꯏꯃꯥꯁꯤ ꯂꯥꯏꯁꯤꯡꯁꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯅꯪ ꯅꯤꯅꯤꯡꯕꯗꯨ ꯅꯤꯕ ꯐꯪꯒꯗꯧꯔꯤꯕꯅꯦ ꯍꯥꯏꯔꯕ ꯁꯣꯝꯗꯅ ꯏꯃꯥꯁꯤ ꯂꯩꯕ ꯑꯩ ꯂꯥꯏꯗꯨꯒꯤ ꯃꯅꯥꯛ ꯆꯪꯉꯣꯏ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯒꯅꯦꯕ ꯂꯥꯏꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯈꯣꯠꯁꯨ ꯈꯨꯔꯨꯝꯃꯣꯏ ꯁꯣꯝꯗꯅ ꯏꯃꯥ ꯂꯩꯔꯦ ꯏꯃꯥꯗ ꯈꯨꯔꯨꯝ ꯄꯥꯝꯕ꯭ꯔꯥ ꯅꯪ ꯂꯥꯏꯗꯨ ꯈꯨꯔꯨꯝꯒꯦꯔꯥ ꯍꯥꯏꯗꯤ ꯏꯃꯥꯗ ꯏꯌꯥꯝꯕꯒꯤꯗꯤ ꯂꯥꯏꯁꯤ ꯏꯃꯥꯅꯦꯕꯀꯣ ꯏꯃꯥꯅꯤ ꯏꯍꯦꯟꯅ ꯅꯨꯡꯁꯤ ꯏꯃꯥꯒ ꯖꯥꯗꯨ ꯏꯃꯥꯒ ꯑꯦꯂꯤꯌꯟꯒꯗꯤ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯣꯏ ꯑꯦꯂꯤꯌꯟ ꯍꯥꯏꯕꯁꯤꯁꯨ ꯄꯥꯝꯖꯩ ꯍꯥꯏꯗꯤ ꯑꯦꯂꯤꯌꯟꯒ ꯂꯥꯛꯑꯗꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯏꯃꯥ ꯊꯥꯗꯣꯛꯂꯣꯏ ꯏꯃꯥ ꯊꯥꯗꯣꯛꯑꯦ ꯑꯗꯩ ꯏꯌꯥꯝꯕꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇꯪ ꯁꯤꯗꯣꯔꯦꯕ ꯏꯌꯥꯝꯕꯁꯦ ꯍꯧꯖꯤꯛ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯏꯌꯥꯝꯕꯁꯦ ꯁꯤꯔꯝꯗꯥꯏꯗ ꯍꯥꯏꯇꯥꯔꯦꯅꯦ ꯏꯌꯥꯝꯕꯁꯦ ꯏꯃꯥ ꯎꯍꯧꯒꯦꯔꯥ ꯑꯦꯂꯤꯌꯟ ꯎꯍꯧꯒꯦꯔꯥ ꯍꯥꯏꯗꯤ ꯀꯅꯥ ꯎꯅꯤ ꯀꯅꯥ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯅꯤ ꯁꯤꯔꯝꯗꯥꯏꯁꯤꯗ ꯏꯌꯥꯝꯕꯗꯤ ꯁꯤꯗꯣꯔꯕꯅꯦꯕꯀꯣ ꯏꯌꯥꯝꯕꯒꯤ ꯆꯥꯟꯁ ꯑꯃꯗꯤ ꯄꯤꯔꯦꯕ ꯏꯌꯥꯝꯕ ꯄꯨꯟꯁꯤꯁꯤꯗ ꯅꯪ ꯑꯦꯂꯤꯌꯟ ꯎꯒꯦ ꯍꯥꯏꯕ꯭ꯔꯥ ꯏꯃꯥ ꯎꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯗꯤ ꯀꯅꯥ ꯎꯅꯤ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯅꯍꯥꯟ ꯑꯩ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩ ꯎꯗꯅ ꯁꯨꯝ ꯂꯥꯛꯑꯕꯅꯦꯀꯣ ꯏꯃꯥꯁꯤꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯍꯣꯏ ꯑꯗꯨꯁꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯁꯤ ꯑꯔꯥꯞꯄ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯑꯩꯁꯤ ꯊꯕꯛ ꯑꯃ ꯇꯧꯔ ꯂꯩꯔꯦ ꯁꯤꯗꯤ ꯁꯤꯔꯗꯧꯕ ꯑꯩꯁꯤ ꯑꯗꯨꯒ ꯅꯪ ꯏꯃꯥ ꯎꯍꯧꯒꯦꯔꯥ ꯍꯥꯏꯔꯒꯗꯤ ꯏꯃꯥꯗꯨ ꯎꯍꯧꯒꯦ ꯍꯥꯏꯅꯤ ꯑꯗꯨꯒ ꯁꯨꯝ ꯌꯨꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯌꯥꯝꯕꯁꯦ ꯁꯤꯗꯣꯔꯦ ꯀꯣ ꯈꯤꯇꯪ ꯉꯥꯏꯔꯕꯅꯤ ꯑꯗꯣ ꯏꯌꯥꯝꯕꯅ ꯄꯥꯝꯃꯤꯕꯁꯤ ꯄꯨꯟꯁꯤꯗ ꯑꯦꯂꯤꯌꯟꯁꯦ ꯑꯝꯇꯪ ꯎꯔꯒꯗꯤ ꯍꯥꯏꯕ ꯏꯌꯥꯝꯕꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨ ꯂꯩ ꯁꯤꯒꯗꯤ ꯎ ꯐꯪꯉꯔꯣꯏ ꯇꯥꯡꯅ ꯑꯩꯈꯣꯏꯅꯗꯤ ꯎ ꯐꯪꯉꯣꯏꯗꯣꯏꯅꯤ ꯑꯦꯂꯤꯌꯟꯁꯦ ꯏꯌꯥꯝꯕ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯆꯥꯟꯁ ꯄꯤꯔꯤꯁꯦ ꯏꯃꯥꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯅ ꯏꯌꯥꯝꯕꯁꯦ ꯁꯤꯗꯣꯔꯦ ꯑꯦꯂꯤꯌꯟ ꯎꯅꯤꯡꯕ꯭ꯔꯥ ꯏꯃꯥ ꯎꯅꯤꯡꯕ꯭ꯔꯥ ꯑꯅꯤꯁꯤꯗꯪ ꯑꯃ ꯈꯜꯂꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯏꯃꯥ ꯑꯣꯏꯅ ꯎꯔꯒ ꯁꯤꯒꯤꯅ ꯐꯩ ꯏꯃꯥ ꯑꯣꯏꯅ ꯎꯔꯒ ꯁꯤꯕꯅꯦꯕ ꯑꯣꯀꯦ ꯑꯁꯤ ꯏꯃꯥꯒꯤ ꯏꯖꯠ ꯉꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯌꯥꯝꯕꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯅꯝꯊꯔꯤꯔꯥ ꯀꯕ ꯑꯁꯤ ꯑꯁꯦꯡꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯁꯤꯗꯤ ꯏꯌꯥꯝꯕ ꯐꯣꯡꯗꯣꯛꯄꯅꯤ ꯃꯁꯤꯃꯛ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯏꯌꯥꯝꯕꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯄꯤꯌꯣ ꯍꯥꯏꯕ ꯐꯨꯝꯃꯒ ꯊꯃꯣꯏꯗ ꯑꯃ ꯊꯝꯃꯦꯕ ꯏꯌꯥꯝꯕꯗ ꯈꯪꯉꯦꯕ ꯏꯌꯥꯝꯕꯅ ꯎꯅꯤ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯄꯥꯝꯃꯦ ꯏꯌꯥꯝꯕꯁꯦ ꯅꯠꯇ꯭ꯔꯥ ꯂꯥꯏꯁꯨ ꯊꯥꯖꯗꯦ ꯍꯥꯏꯔꯦ ꯑꯗꯩ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯄꯥꯝꯃꯤ ꯑꯦꯂꯤꯌꯟꯁꯤꯅꯦꯕ ꯏꯌꯥꯝꯕꯅ ꯊꯥꯖꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯦꯂꯤꯌꯟꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯨꯟꯁꯤ ꯏꯌꯥꯝꯕꯒꯤ ꯄꯨꯟꯁꯤꯗ ꯑꯃꯅꯦꯕ ꯑꯗꯣ ꯑꯦꯂꯤꯌꯟꯁꯤꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯎꯅꯤꯡꯕꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯕꯨ
Imana henjilakpa matam yawi. Oh, siramdai siramdai bokta alien ji uningdeba. Alien uningbagi-damak ai mitai pi tara kapteba. Adu ima ningsingak gandi kapbe. Oh, ima ningsingak. Adu bo yamba oigadaba amdi le. Ai ngonda jugo smai taw hai taragadi ai alien hana khanni ba ko. Alien daina boram ni ne ba. Ai imam tong uzage du sijarage haini. Alien. Oh, ai alien lo ni sanni ba. Adu da ani mo phangdro amba. Oh. Adu di koksi agoi DSP thoi ne hen re koksi. Ai di chumme. Alien du uzage. Alien du urani alien du dai di kari guma man ni ba phangduri power ma ma yauri. Mane. Adu di ima dum won bi warga di ani ma. Mane adi am ani ba ni thumdra. Sine ba ni am do heningi je. Yamba da lo le ba khange ba. Ima yeng du ne ko. Yeng bu sai du ima gi isam di ngai bi yamba zo. Adu taw bi gno ham de hai bi ngak sida. Thong to piu sin da. Ai khoi makha ta na yamba da gi hangjage. Khoi yamba je romance su pam de hai ko. Adu kumai harau di pam bra. Kumai harau ji ai kya thoin satkan. Kumai harau se thaban gum ba si pam bra yamba. Thabal sima pakhang oringe thabal su chong tre. Oh, thaban chong tre ba. Adu manamna ga namna ngaktang chong singsin ba se. As ngaktang moi khut ta pair ga chalam gani. Pat thadala ai si hairo yar pat. Oh, adu romance yaw na kamai yum palai nu sinai ni yam da hangni. Haji ang ko hangam. Mane hadi yam ji romance pam de hare. Romance yaw na kamai ni yum palai nu sin. Ngata na ju yum pale. Class 12 ta ko. Adu akoi te ju hele ba romance yam na. Natra ne yamba. Akoi yum pan de. Ada yam dai na hangni ji romance yaw na kamai yum palai nu sinai hangni. Sidi hoini. Sum nungsinaba ma thengnaru bai du. Oh, nungsinaba. Nungsinaba ji yamba film da romance ka to matam daga nungsinaba matam daga ai da koi thamoi de su nungsi thilam di phawri ne natra. Aduda yamba je romance yaw dun yum palak puse ngakpani ko. Hoi sung yaw da bodi natte. Kya thoina adom da sangsilaga lang na dagi kumai harau pam na khot adugum di lairaktre. Okay, adum di laitre ko. Ado yamba leisari pakhang ngoinge da beer gum di taibi hena bi lekpa. Adu maso ai lairaktre. Oh, lairaktre ba. Okay, yamba romance pam drabnina lila phala gumba leikai da to bai sei nung di satre. Isai di khara sakal. Sei di sale ba. Isai di khara yeng sakal leis. Aduga sum akhoi tholei ba kalakar singdugi moi isai sai du adu yengning bai tar. Oh. Okay. Ado yamba khoi wari libana ta talent sa to pa kai kai legi yamba da. To pa talent hai tar wali libana ta ba. Ai electronics ki line da. Oh, electronic ki line da. Laikai gi na mobile semba gi thabak se. Mobile gi ba khoi software gi ba sima yadre mobile se isi yadre. Adagi computer da problem am leire khola hai sigumba si sum ayam na I seme. Adagi aina pamjare se electronics ki line sima pamjare. Adagi wari liba hai dana aina liri si maru aina film gi wari. Mane. Ado film gi wari sima phadna ai pamjare. Okay, yare. To yam sang su hairu si ko yamba. Yamba khoi gari huran basing se kai haninge. Gari huran basing sida ina haining isi masi samna hairabadi masigum si yaring ki tawbino sida ne haining isi. Kari gino arga moina di gari du hurala pubire. Gari mapu di kari oram dorim no. Ado moina yaring kai aingon da thokda nungai taba thabak mingon da tawru no haiba pramala ma layedana. Ado maina aina ngasi gari hurali bo gari mapu sina kari oram dum na si isa da phawdum ne isa. O ai gi pot ma masagi mobile am ta hodi ma chak jaram moina. Nong nini phok chak charam ho adu maina gari moina hurali ruba gari du gi mapu du kari oram ga dum na moina khitang khanbiraga di moi hubanga moya mane hoi ado yamba kari gomba khong putek manate moi madu huralaga du maina chaga du saruk pudi masana pangal masai pangal du puthoga thabak su chatlaga asengba legal loiba mong da thabak suraga paisa talga nungaina bhona biwai wafam tan o yambe pusi da huram bacham pok yaudriba es kadai ni yauroi dum angang oringe di am hurala huraleba o adudi yamba du su huralu bai chai chadra marolama पुखरी द लुबनी ने दुर्गा पूजा की कोई टीम इमानव सिंह पोचे हुरालु की पुखरी द लुबंदन मरोलमा अंदगी अदो क्लास मानव मसे अंदगी कोलम अंदगी से कोलम हुरालु की दंडी पीदन मरो याम हुराल पुचानी के याम अदai हनिंग मन याम हुरान बाइज मरम लेदन हुराली ने नत्रा हुरान बु कंखपे वा नतब हाइबदी मागी सु कईगुम दरकार म ओइबे हुराली ने बा अदुदा कईगुम माजी इमा नाबगी कोई ऑपरेशन तौनबगी दरकार ओइबा पैसा मगी दमकत हुरान बोरम लगदी yamba excuse to bigadra yamba gari mu hurale mana ko yamba ekti bam hurale ma yon tho mama operation tawle meba yamba pen thokodra adu era di ai na hannara muka mateng pangani o dumaina upai leitaba dagi ma si karigumba upai leitaba ma dagi dumaina
ꯍꯨꯔꯥꯜꯂꯒ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯑꯃ ꯀꯟꯕꯒꯤ ꯃꯤꯒꯤ ꯄꯨꯟꯁꯤ ꯑꯃ ꯀꯟꯕꯒꯤꯗꯃꯛ ꯃꯔꯝꯗꯤ ꯀꯩꯒꯤꯅꯦꯕ ꯃꯗꯨꯅ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯇꯒꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯒꯗꯤ ꯁꯥꯎꯔꯛꯀꯅꯤ ꯁꯤꯅꯦꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯃꯃꯥ ꯅꯥꯕꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯃꯄꯥ ꯅꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯈꯪꯉꯨꯔꯒꯗꯤ ꯑꯁꯦꯡꯕꯗꯣ ꯑꯩꯅ ꯈꯪꯉꯒꯗꯤ ꯍꯟꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯀꯣ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯍꯟꯗꯅ ꯄꯥꯡꯉꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯦꯟꯁꯤ ꯌꯥꯝ ꯇꯧꯁꯤ ꯌꯥꯝꯕ ꯑꯩꯈꯣꯏ ꯃꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯅ ꯈꯜꯂꯨꯕ ꯑꯗꯨꯕꯨ ꯃꯃꯥ ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯕ ꯑꯣꯏꯔꯦ ꯑꯌꯥꯝꯕꯁꯦ ꯌꯥꯏ ꯑꯗꯨ ꯏꯃꯥ ꯅꯠꯇ꯭ꯔꯁꯨ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯏꯃꯨꯡꯗꯨꯒꯤ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕꯒꯤ ꯑꯣꯏꯔꯒꯗꯤ ꯍꯨꯏ ꯍꯧꯗꯣꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕꯩꯗꯤ ꯑꯗꯨꯃꯗꯤ ꯍꯨꯏ ꯀꯩꯗꯧꯅꯤ ꯍꯧꯗꯣꯡ ꯑꯩ ꯍꯨꯏ ꯍꯧꯗꯣꯡ ꯌꯥꯝ ꯂꯨꯅ ꯇꯧꯋꯦꯀꯣ ꯍꯨꯏ ꯅꯥꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯒꯗꯤ ꯀꯩꯗꯧꯅꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨꯁꯨ ꯌꯥꯔꯣꯏꯕ ꯃꯤꯒꯤ ꯊꯋꯥꯏ ꯈꯛꯇꯔꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯌꯥꯝꯅ ꯄꯨꯟꯁꯤꯗ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯍꯣꯏꯅꯦ ꯍꯨꯏꯒꯤ ꯊꯋꯥꯏꯗꯤ ꯍꯨꯏꯒꯤꯗꯤ ꯀꯩꯅꯣ ꯑꯣꯏꯗꯕ ꯍꯨꯏꯒꯤ ꯍꯥꯏꯁꯤꯗꯤ ꯃꯃꯜꯗꯨ ꯌꯥꯝꯅ ꯑꯗꯨꯗꯤ ꯆꯥꯎꯅ ꯆꯪꯕꯗꯤ ꯅꯠꯇꯦꯗꯅ ꯍꯨꯏ ꯑꯗꯨꯗ ꯃꯥꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕꯗꯨꯗꯤ ꯃꯥꯏ ꯃꯆꯤꯟ ꯊꯤꯕ ꯑꯃ ꯇꯧꯔꯦ ꯑꯣꯏꯗꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯁꯤꯗꯤ ꯇꯥꯛꯊꯣꯛꯂꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ TPS ꯃꯅꯤꯄꯨꯔꯅ ꯁꯥꯎꯔꯛꯀꯅꯤ ꯑꯩꯈꯣꯏ ꯗꯣꯛ ꯑꯃ ꯂꯩꯕꯗꯣ ꯃꯣꯏ ꯁꯥꯎꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯣꯏꯅꯁꯨ ꯁꯥꯎꯗꯅꯕ ꯃꯑꯣꯡꯗ ꯈꯤꯇꯪ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯤꯔꯟꯁꯤ ꯃꯥꯅꯦ ꯍꯥꯏꯕꯗꯤ ꯑꯩꯁꯤ ꯍꯨꯏ ꯍꯧꯗꯣꯡ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯁꯥꯎꯋꯦ ꯑꯩꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯍꯧꯗꯣꯡ 9ꯅ ꯑꯩꯁꯤ ꯁꯪꯉꯒ ꯂꯩꯈꯤꯕꯒꯤ ꯔꯦꯀꯣꯔꯠ ꯑꯃ ꯂꯩ ꯍꯧꯗꯣꯡ 9ꯅ ꯆꯥꯛ ꯆꯥꯉꯩ ꯁꯝꯃꯤꯕ ꯑꯩꯁꯤꯅ ꯆꯥꯛ ꯆꯥꯕꯗ ꯍꯧꯗꯣꯡ 9ꯁꯤꯅ ꯔꯥꯎꯟ ꯀꯣꯏꯁꯤꯜꯂꯛꯏ ꯑꯩꯅ ꯆꯥꯛ ꯊꯥꯔꯛꯄ ꯉꯥꯏꯕꯒꯤ ꯑꯗꯨꯗ ꯃꯤ ꯂꯥꯛꯄ ꯃꯇꯝꯗ ꯎꯊꯣꯛꯈ꯭ꯔꯕ ꯂꯩꯀꯥꯏ ꯀꯔꯤꯅꯣ ꯁꯟꯁꯤꯅ ꯆꯥꯛ ꯆꯥꯔꯒ ꯑꯀꯣꯏꯕꯗ ꯍꯧꯗꯣꯡ ꯃꯌꯥꯝꯁꯤ ꯇꯧꯔꯤꯁꯤꯕ ꯈꯔ ꯂꯥꯞꯊꯣꯛꯑꯒ ꯍꯨꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯂꯩꯌꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯋꯥꯛꯀꯤꯡ ꯆꯦꯜꯂꯦ ꯑꯌꯨꯛꯇ ꯍꯨꯏ 4ꯗꯤ ꯑꯗꯨꯝ ꯑꯩ ꯇꯨꯡ ꯏꯟꯅꯔꯦ ꯋꯥꯛꯀꯤꯡ ꯆꯦꯟꯕ ꯑꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯌꯨꯝꯊꯥꯡꯅꯔꯤꯁꯤꯡꯗꯨ ꯍꯨꯏꯁꯤꯡꯗꯨ ꯂꯣꯏꯅ ꯑꯩ ꯋꯥꯛꯀꯤꯡ ꯆꯦꯟꯕ ꯂꯣꯏ ꯑꯩꯈꯣꯏ ꯌꯥꯎꯔꯦ TPS ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯃꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯖꯔꯅꯤꯀꯣ ꯍꯨꯏ ꯃꯌꯥꯝꯅ ꯏꯌꯥꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯔꯤꯕꯅꯤꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯁꯨ ꯀꯥꯏꯗꯕ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯍꯪꯖꯒꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯉꯥꯡꯕ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯆꯤꯟ ꯊꯤꯕꯒꯁꯨ ꯌꯥꯎꯕ꯭ꯔꯥ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯈꯔ ꯁꯥꯎꯒꯜꯂꯦ ꯑꯩꯁꯤ ꯌꯥꯝ ꯁꯥꯎꯒꯜꯂꯦ ꯑꯗꯨꯅ ꯆꯤꯟꯁꯨ ꯈꯔ ꯊꯤꯒꯜꯂꯦ ꯁꯥꯎꯔꯕꯅꯤꯅ ꯆꯤꯟ ꯊꯤꯕꯁꯦ ꯁꯤꯗ ꯍꯥꯏꯔꯨꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯔꯗꯤ ꯆꯤꯟ ꯊꯤꯒꯜꯂꯦ ꯁꯥꯎꯔꯒ ꯑꯩꯁꯤ ꯋꯥꯁꯤ ꯁꯥꯊꯤ ꯉꯥꯡꯒꯜꯂꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕꯒꯤ ꯀꯃꯦꯟꯗ ꯆꯤꯟ ꯊꯤꯕ ꯋꯥꯍꯩꯒꯩ ꯃꯌꯥꯝ ꯆꯦꯔꯛꯄꯒ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦ ꯀꯃꯦꯟꯗ ꯆꯦꯔꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯤ ꯍꯥꯏꯗꯤ ꯃꯤꯗꯨꯒꯤ ꯑꯁꯣꯏꯕꯗꯣ ꯁꯣꯏꯔꯕ ꯐꯥꯎꯕ ꯅꯪ ꯑꯗꯨ ꯉꯥꯡꯕꯗꯨ ꯑꯗꯒꯤ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯑꯗꯨ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯪ ꯑꯗꯨ ꯉꯥꯡꯉꯤꯗꯨ ꯐꯖꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯡꯂꯛꯄꯗ ꯑꯩꯈꯣꯏ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯁꯣꯏꯔꯛꯄ ꯌꯥꯎꯔꯒꯁꯨ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯤꯗꯨ ꯐꯖꯗꯦ ꯑꯗꯩ ꯂꯥꯜꯂꯦ ꯁꯤꯃ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯅꯆꯤꯡꯕ ꯐꯖꯕ ꯑꯦꯗꯚꯥꯏꯁ ꯄꯤꯔꯛꯄꯗꯨꯗꯤ ꯑꯩꯈꯣꯏ ꯍꯔꯥꯎꯖꯩꯌꯦꯕ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯁꯨꯛꯂꯩ ꯂꯩꯅꯗꯅ ꯅꯪꯅ ꯂꯤꯔꯤ ꯋꯥꯔꯤꯁꯤ ꯇꯥꯅꯤꯡꯗꯦ ꯍꯦ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯅꯪ ꯀꯔꯤ ꯈꯪꯗꯅ ꯍꯥꯏꯔꯛꯄꯒꯨꯝꯕ ꯑꯩꯒꯤ ꯁꯣꯏꯔꯤꯕ ꯃꯔꯝꯗꯨ ꯅꯪ ꯁꯤꯗ ꯁꯣꯏꯔꯦꯅ ꯇꯥꯛꯄꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯔꯥꯎꯖꯩꯌꯦꯕ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯆꯩꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯆꯩꯔꯒ ꯉꯥꯡꯂꯛꯄ ꯊꯤꯅ ꯆꯩꯔꯛꯄ ꯑꯗꯣ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯀꯩꯅ ꯈꯥꯏꯒꯦ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯁꯤ ꯋꯥꯈꯜ ꯇꯥꯗꯕ ꯒ꯭ꯌꯥꯟ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯋꯥꯠꯄ ꯃꯤꯁꯤꯡꯁꯤꯕꯨ ꯈꯪꯅꯩ ꯑꯃꯔꯣꯝꯗꯗꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯔꯒ ꯈꯨꯡꯒꯪꯒꯤ ꯂꯝꯗ ꯂꯩꯕ ꯃꯤꯕꯨ ꯍꯦꯛ ꯆꯩꯕꯒꯨꯝ ꯇꯧꯏ ꯑꯗꯨ ꯃꯌꯦꯛꯀꯤꯗꯤ ꯑꯗꯨ ꯅꯠꯇꯦ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯗꯤ ꯀꯣꯛ ꯋꯥꯠꯄ ꯅꯣꯂꯦꯖ ꯋꯥꯠꯄ ꯃꯤꯗꯨꯕꯨ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯈꯨꯡꯒꯪꯒꯤ ꯂꯝꯗ ꯂꯩ ꯍꯥꯏꯗꯅ ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛꯇꯨꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯦ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤꯕ ꯁꯍꯔ ꯃꯆꯥꯗꯨ ꯁꯤꯇꯤ ꯃꯆꯥꯗꯨ ꯑꯗꯨꯅꯦꯕ ꯂꯋꯥꯏ ꯃꯆꯥ ꯁꯤꯇꯤ ꯃꯆꯥꯅ ꯆꯩꯔꯛꯑꯒꯗꯤ ꯂꯋꯥꯏ ꯃꯆꯥ ꯑꯗꯨ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯗꯤ ꯁꯍꯔꯗ ꯂꯩꯕ ꯅꯠꯇꯕ ꯃꯤꯅ ꯆꯩꯔꯒꯗꯤ ꯂꯋꯥꯏ ꯃꯆꯥ ꯅꯠꯇꯕ ꯁꯍꯔꯗꯗꯤ ꯅꯠꯇꯕ ꯑꯗꯨ ꯃꯣꯏꯅ ꯆꯩꯔꯛꯏꯁꯤ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯅ ꯆꯩꯔꯛꯏꯁꯤ ꯑꯌꯥꯝꯕꯅꯗꯤ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯁꯍꯔꯗ ꯂꯩꯕ ꯃꯤꯅꯦꯅ ꯈꯨꯡꯒꯪꯒꯤ ꯃꯤꯕꯨ ꯆꯩꯔꯛꯄꯅꯦꯕ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯔꯝꯃꯣꯏꯗ ꯏꯌꯥꯝꯕ ꯍꯥꯏꯗꯤ ꯏꯌꯥꯝꯕꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗ ꯁꯍꯔꯒꯤ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯅꯤꯕ ꯃꯣꯏꯅꯁꯨ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯒꯤꯁꯨ ꯃꯆꯤꯟ ꯊꯤꯕ ꯃꯌꯥꯝ ꯌꯥꯎꯔꯝꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯃꯣꯏ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕ ꯃꯣꯏꯅ ꯁꯥꯔꯤꯁꯤ ꯃꯣꯏꯁꯤ ꯈꯨꯡꯒꯪ ꯃꯆꯥ ꯑꯣꯏꯔꯁꯨ ꯁꯍꯔꯗ ꯂꯩꯕ ꯁꯥꯔꯒ ꯉꯥꯡꯉꯦꯕ ꯁꯍꯔꯗ ꯂꯩꯕ ꯁꯥꯔ ꯉꯥꯡꯉꯦꯕ ꯍꯦ ꯂꯋꯥꯏ ꯃꯆꯥ ꯃꯇꯥꯏꯗ ꯂꯩꯕ ꯆꯤꯗꯥꯏꯗ ꯂꯩꯕ ꯒꯥꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯑꯒꯗꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯌꯥꯝꯕꯅ ꯁꯍꯔꯒꯤ ꯁꯍꯔꯅꯦ ꯍꯥꯏꯔꯒꯁꯨ ꯂꯋꯥꯏ ꯃꯣꯏꯅ ꯑꯣꯏꯔꯦ ꯃꯥꯅꯦ ꯆꯨꯝꯃꯦ ꯌꯥꯝꯕ ꯍꯥꯏꯗꯤ ꯑꯐꯕ ꯀꯩꯅꯣ ꯃꯌꯥꯝ ꯃꯔꯛꯇ ꯍꯥꯏꯗꯤ ꯐꯠꯇꯕ ꯃꯌꯥꯝ ꯃꯔꯛꯇ ꯑꯐꯕ ꯑꯗꯨꯝ ꯌꯥꯎꯏ ꯑꯐꯕ ꯃꯌꯥꯝ ꯃꯔꯛꯇ ꯐꯠꯇꯕ ꯑꯩꯁꯨ ꯑꯩꯈꯣꯏ ꯁꯍꯔꯗꯩꯅꯤ ꯍꯥꯏꯕ ꯃꯇꯝ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯈꯨꯡꯒꯪꯗꯩ ꯅꯠꯇꯦꯕ ꯏꯌꯥꯝꯕ ꯑꯗ ꯑꯩ ꯏꯌꯥꯝꯕꯩ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯏꯌꯥꯝꯕ ꯉꯁꯤ ꯏꯅꯥꯛꯇ ꯂꯥꯛꯏꯁꯤꯗꯤ ꯃꯁꯤ ꯑꯩ ꯁꯍꯔ ꯃꯆꯥ ꯈꯨꯗꯤꯡꯃꯛꯅ ꯏꯌꯥꯝꯕ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯃꯆꯥꯗꯨꯁꯨ ꯏꯌꯥꯝꯕ ꯅꯨꯡꯁꯤꯗꯕ ꯃꯌꯥꯝ ꯌꯥꯎꯔꯝꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯋꯥꯍꯪ ꯑꯃꯈꯛꯇꯪ ꯍꯪꯖꯧꯒꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯑꯩ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯑꯃ ꯂꯩꯕꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯁꯤ ꯋꯥꯍꯩꯁꯤꯅꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ
ꯑꯩꯈꯣꯏ ꯅꯥꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯁꯤ ꯅꯥꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩ ꯁꯍꯔꯗ ꯂꯩꯔꯨꯕꯅꯤꯅꯀꯣ ꯏꯌꯥꯝꯕ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯗꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯛꯆꯥꯡꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯅꯣꯛꯅꯤꯡꯕ ꯏꯀꯥꯏꯕ ꯀꯩꯕꯣꯏ ꯑꯃ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯋꯥꯍꯩꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯀꯩꯅꯣꯔꯣꯝ ꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨꯅꯦ ꯏꯌꯥꯝꯕ ꯈꯔ ꯍꯣꯏꯅꯦ ꯊꯣꯛꯏꯕ ꯁꯤꯒꯤ ꯋꯥꯍꯩꯁꯤꯃꯛꯁꯦ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯥꯕ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯄꯥꯔꯁꯟ ꯑꯃꯗ ꯍꯥꯏꯕ ꯋꯥꯍꯩꯅꯦꯕ ꯃꯤꯗꯨꯒꯤ ꯃꯤꯡ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯋꯥꯍꯩ ꯑꯃꯅꯦꯕ ꯇꯧꯕꯇꯕꯨ ꯁꯤꯒꯤ ꯋꯥꯍꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯍꯩ ꯑꯃꯒꯁꯨ ꯃꯥꯟꯅ ꯊꯣꯛꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯑꯣꯐꯦꯟꯁꯤꯞ ꯑꯣꯏꯕ ꯋꯥꯍꯩ ꯑꯃꯒ ꯃꯥꯟꯅꯔꯦꯕ ꯃꯤꯡ ꯑꯅꯤꯁꯦ ꯃꯥꯅꯦ ꯑꯗꯨꯅ ꯃꯤꯡ ꯑꯅꯤꯁꯤ ꯃꯥꯟꯅꯔꯕꯅꯤꯅ ꯑꯃꯗꯨ ꯑꯣꯏꯅ ꯆꯤꯡꯁꯤꯜꯂꯛꯄ ꯍꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯌꯥꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯂꯝꯗꯨꯗ ꯆꯠꯅꯔꯝꯅꯤ ꯅꯥꯕ ꯍꯥꯏꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯆꯠꯅꯗꯕ ꯑꯩꯈꯣꯏ ꯈꯪꯗꯕ ꯂꯝ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯕꯀ ꯍꯥꯏꯕ ꯃꯇꯝꯗꯒ ꯈꯤꯇꯪ ꯐꯥꯎꯕꯗꯣ ꯃꯁꯤ ꯐꯥꯎꯕꯁꯨ ꯂꯩ ꯃꯁꯤ ꯌꯥꯝꯅ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯔꯦ ꯅꯥꯕ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯟ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯃꯤ ꯑꯃꯕꯨ ꯀꯧꯕꯩ ꯋꯥꯅꯦꯕ ꯏꯆꯝ ꯆꯝꯅ ꯇꯧꯕꯇꯕꯨ ꯑꯃ ꯐꯔꯛ ꯇꯥꯕ ꯋꯥꯍꯩ ꯑꯃꯒ ꯂꯩꯔꯤꯌꯦ ꯃꯅꯤꯄꯨꯔꯒꯤ ꯑꯅꯤꯗꯨ ꯃꯥꯟꯅꯔꯦꯕ ꯃꯥꯟꯅꯕꯅꯤꯅ ꯍꯦꯛ ꯆꯣꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯌꯦ ꯆꯣꯞꯄ ꯍꯥꯏꯕꯗꯣ ꯑꯣꯀꯦ ꯃꯇꯥꯡ ꯆꯥ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯇꯪ ꯂꯩꯌꯦ ꯑꯩꯗꯤ ꯍꯩꯔꯣꯛ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯍꯩꯔꯣꯛꯀꯤ ꯋꯥꯉꯥꯡ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯅꯦꯅ ꯈꯪꯅꯔꯕꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯍꯩꯔꯣꯛꯀꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤꯗ ꯍꯦꯛ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯀꯩꯁꯨ ꯌꯥꯎꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯋꯥꯔꯤ ꯂꯤꯕꯗ ꯌꯥꯝꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯝꯕꯅ ꯇꯥꯖꯒꯦ ꯍꯥꯏꯅ ꯉꯥꯏꯖꯔꯤꯕꯅꯦꯕ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯇꯅ ꯑꯩ ꯂꯣꯛ ꯊꯨꯡꯉꯦ ꯈꯣꯟꯖꯦꯜꯁꯦ ꯑꯩ ꯈꯣꯟꯁꯤ ꯈꯔ ꯆꯠꯂꯦ ꯉꯁꯤꯁꯦ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦ ꯃꯌꯥꯝꯅ ꯑꯩ ꯈꯣꯟꯖꯦꯜꯁꯤ ꯑꯣꯟꯅꯔꯦ ꯀꯥꯏꯅ ꯍꯦꯛ ꯈꯟꯕꯁꯨ ꯌꯥꯎꯕꯤꯔꯝꯕꯁꯨ ꯌꯥꯏ ꯑꯩ ꯂꯣꯛ ꯊꯨꯡꯗꯅ ꯈꯣꯟꯁꯤ ꯈꯔ ꯆꯠꯂꯦ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯑꯩꯈꯣꯏ ꯃꯨꯚꯤ ꯍꯧꯔꯝꯗꯥꯏꯒꯤ ꯃꯇꯥꯡꯗꯣ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯝꯃꯣꯅꯦ ꯍꯥꯏꯕꯗꯤ ꯃꯨꯚꯤ ꯍꯧꯔꯝꯗꯥꯏꯗꯒ ꯉꯥꯡꯕꯗꯣ ꯕꯣꯛꯁ ꯑꯣꯐꯤꯁ ꯁꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯕꯗꯤ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯀ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯄꯨꯝꯅꯃꯛꯄꯨ ꯁꯟꯖꯤꯠ ꯁꯔꯃꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯔꯛꯑꯣ ꯄꯨꯝꯅꯃꯛꯄꯨ ꯁꯟꯖꯤꯠ ꯁꯔꯃꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯅ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ DSP ꯊꯣꯏ ꯊꯣꯏ 2 ꯃꯥꯏ ꯋꯥꯔꯤ ꯑꯃ ꯍꯧꯔꯁꯦ ꯃꯌꯥꯝ ꯉꯥꯏꯈꯣ ꯑꯩꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯦ ꯀꯣꯟꯅ ꯂꯧꯁꯤ ꯏꯌꯥꯝꯕ ꯍꯌꯦꯡ ꯋꯥꯏ ꯈꯔꯒ ꯐꯥꯎꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒ ꯆꯀꯥꯀꯥꯏ ꯈꯪꯀꯥꯟꯗ ꯑꯣꯏ ꯇꯧꯖꯒꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯤ ꯑꯗꯣ ꯏꯌꯥꯝꯕꯁꯦ ꯅꯣꯡꯃ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯑꯩꯅ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯈꯤꯒꯦ ꯌꯥꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯔꯝꯗ ꯆꯥꯎꯔꯥꯛꯄ ꯁꯨꯝ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯆꯥꯔꯂꯤ ꯋꯥꯔꯜ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯑꯩ ꯎꯅꯕꯒꯤ ꯌꯥꯎꯕꯅꯤ ꯃꯗꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯄꯤꯖꯔꯝꯒꯦ ꯏꯌꯥꯝꯕ ꯑꯩ ꯏꯔꯒ ꯏꯌꯥꯝꯕꯗ ꯄꯤꯖꯔꯛꯀꯦ ꯋꯥꯔꯤꯗꯣ ꯑꯗꯣ ꯏꯌꯥꯝꯕꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯃꯤꯠ ꯎꯏꯁꯜꯂ ꯂꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯄꯥꯡꯊꯣꯛꯑ ꯂꯤꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏꯗꯣ ꯍꯥꯏ ꯃꯇꯝꯗ ꯁꯨꯃꯥꯏꯅꯒ ꯃꯤꯠ ꯎꯏꯁꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯤ ꯂꯤꯔꯤꯁꯦ ꯑꯣꯀꯦ ꯃꯨꯚꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯃꯛꯇꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯂꯤꯕ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯗꯒ ꯀꯩ ꯍꯥꯏꯅꯤ ꯀꯧꯁꯜꯂꯛꯄꯁꯦ ꯏꯕꯨꯡꯉꯣ ꯆꯥꯛ ꯂꯣꯏꯔꯦꯒ ꯀꯧꯔꯛꯄꯒꯁꯦ ꯀꯩ ꯐꯥꯎꯏ ꯊꯃꯣꯏꯗ ꯑꯁ ꯑꯗꯨ ꯑꯣꯏꯔꯗꯤ ꯍ꯭ꯋꯥꯏꯔꯣꯡꯗꯥꯗ ꯁꯥꯎꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯂꯪꯈꯥꯏꯔ ꯂꯩꯔꯝꯕ ꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯑꯃ ꯌꯦꯜꯂꯛꯈ꯭ꯔꯗꯤ ꯁꯥꯎꯗꯅ ꯅꯥꯛꯇ ꯂꯩꯔꯝꯕ ꯑꯃ ꯁꯣꯝꯗ ꯇꯧꯔꯤꯁꯤꯕꯨ ꯇꯥꯗꯕ꯭ꯔꯣ ꯁꯣꯝꯗ ꯚꯣꯏꯁ ꯔꯦꯀꯣꯔꯗꯤꯡ ꯂꯧꯔꯤ ꯑꯗꯨꯃꯥꯏꯅ ꯀꯧꯁꯤꯜꯂꯛꯑꯗꯤ ꯀꯃꯥꯏꯅ ꯑꯗꯨꯗꯅꯦ ꯑꯩꯅ ꯆꯩ ꯄꯥꯏꯔꯒ ꯑꯉꯥꯡꯁꯤꯡ ꯇꯥꯟꯈꯥꯏ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯌꯥꯝꯅ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯕꯁꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯔꯤꯉꯩꯗ ꯀꯩꯅꯣ ꯇꯧꯕꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯐꯔꯛ ꯀꯧꯁꯤꯜꯂꯛꯄꯁꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯍꯧꯖꯤꯛ ꯆꯦ ꯈꯣꯏꯔꯣꯡꯗ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯗꯣ ꯏꯆꯦ ꯑꯗꯨ ꯇꯧꯕꯤꯒꯦ ꯍꯥꯏꯕꯅꯤ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝꯅ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯉꯥꯛꯄꯤꯒꯅꯤꯅ ꯈꯜꯂꯤ ꯑꯣꯀꯦ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯍꯪꯖꯒꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯦꯛ ꯈꯨꯗꯛꯇ ꯐꯥꯎꯕ ꯏꯃꯣꯁꯅꯦꯜꯗꯨꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯊꯛ ꯂꯥꯎꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤ ꯂꯤꯕꯒꯤ ꯔꯦꯀꯣꯔꯠ ꯂꯧꯕꯁꯦ ꯌꯥꯝꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇꯪꯗ ꯄꯨꯂꯞ ꯂꯣꯏꯁꯟꯕ ꯉꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯂꯤꯔꯒ ꯆꯥꯛ ꯑꯃꯨꯛ ꯆꯥꯎꯒꯦ ꯀꯥꯏꯅꯒꯨꯝꯕ ꯇꯛꯀ ꯊꯝꯃꯝꯕ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯂꯤꯉꯩ ꯄꯨꯂꯞ ꯂꯣꯏꯁꯟꯕ꯭ꯔꯕ ꯑꯩ ꯁꯤ ꯔꯦꯀꯣꯔꯗꯤꯡ ꯂꯧꯕꯗꯅ ꯄꯨꯡ 3 ꯑꯩꯅ ꯔꯦꯀꯣꯔꯗꯤꯡ ꯂꯧꯔꯤꯕ ꯐꯤꯂꯝꯗꯨꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯡꯕ ꯐꯤꯂꯝ ꯈꯔ ꯇꯦꯟꯇꯛ ꯇꯧꯕ ꯏꯪꯂꯤꯁ ꯐꯤꯂꯝ ꯂꯧꯔꯒꯗꯤ ꯈꯔ ꯇꯦꯜꯂꯦ ꯑꯗꯨꯒ ꯍꯤꯟꯗꯤ ꯐꯤꯂꯝ ꯑꯗꯒꯤ ꯇꯥꯃꯤꯜ ꯐꯤꯂꯝꯒ ꯂꯧꯔꯗꯤ ꯍꯣꯏꯃ ꯈꯨꯎ ꯆꯤꯛꯄꯅꯤ ꯔꯦꯀꯣꯔꯗꯤꯡ ꯂꯧꯕꯗ ꯐꯝꯕꯗ ꯑꯗꯒꯤ ꯔꯦꯀꯣꯔꯗꯤꯡ ꯂꯧꯔꯤꯁꯤ ꯑꯩꯒꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯐꯤꯂꯝꯗꯨꯗ ꯎꯔꯤꯕ ꯍꯥꯏꯗꯤ ꯇꯥꯔꯤꯕ ꯃꯑꯣꯡꯗꯨꯗ ꯑꯃꯠꯇ ꯁꯣꯏꯗꯗꯅ ꯕꯪ ꯂꯧꯕ ꯅꯠꯇꯦꯕ ꯑꯩꯉꯣꯟꯗꯁꯨ ꯁꯣꯏꯕ ꯌꯥꯎꯔꯤꯕꯅꯦ ꯔꯤꯇꯦꯛ ꯇꯧꯔꯤꯅꯦ ꯑꯗꯨꯝ ꯔꯤꯇꯦꯛ ꯇꯧꯔꯒ ꯂꯧꯕꯁꯤ ꯁꯤꯁꯤꯗ ꯐꯝꯖꯤꯟꯕꯗ ꯍꯦꯟꯃꯟꯅ ꯈꯨꯎꯁꯤ ꯅꯣꯡꯃꯗꯗꯤ ꯂꯣꯏ ꯉꯝꯃꯦꯕꯀꯣ ꯅꯣꯡꯃꯗꯗꯤ ꯀꯩꯅꯣꯗꯗꯤ ꯑꯌꯨꯛꯇꯒꯤꯅ ꯍꯣꯏꯅꯦ ꯅꯨꯃꯤꯠ ꯄꯨꯡ 12 ꯐꯥꯎꯁꯦ ꯑꯁꯤꯗꯗꯤ ꯂꯣꯏ ꯂꯣꯏ ꯈꯨꯔꯨꯁꯨ ꯑꯗꯨꯝ ꯅꯥꯕ ꯐꯥꯎꯋꯦꯕꯀꯣ ꯌꯥꯝ ꯄꯨꯡ 3 ꯀꯨꯏꯔꯕꯗ ꯑꯩꯅ ꯔꯦꯀꯣꯔꯗꯤꯡ ꯂꯧꯕꯗ ꯄꯨꯡ 3 ꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏ ꯑꯌꯥꯝꯕ ꯍꯥꯏꯗꯤ ꯁꯥꯡꯉꯕꯗ
English film gi lauragadi pung ani adai da loye aduga pung ahum changi aina recording ama lau film am gi hanai film si yang tho ani plot pa tho ani adagi aina khara memorize to we aba aingonda aigi mind si da ningsing laga thambadi ngamde ba ming sing si di ming leifam sok ahum si luya aidi aru ba mai mafam sing yauri ming yauri adagi matam magi sok yauri si sing si di aina note tawraga semdoga thamma mang thele ba mang thele ga hore darka oi bising do hai de ne be da ming sing si marwaina ming si ado film si mamutan yang thoni plot pa thoni amuk film si gi tongan ba haidi director na thengnar ki bawa ba actor sing na thengnar ki bawa ba dagi story si i matam da moi gi writer na thengnar ki bawa ba si sing si loina mung nei na thoni adagi moi shooting to matam da thengnar ki bawa ba sing maro lama dagi paisa tan gi ba dagi paisa tan gi ta ba dagi mi critics sing na pi ba mark sing si sing si maro lama loina yeng thoga amung su nok ning ra ja ne movie ma gi aina explain tawram dai se ai sing ngauchat ani kari gi nar ga adugi wakhal da pura lup ga leirani yungi nupi ngang sing ingon wa ma hangsi na trangam da ne ni khumduri si adu ta wara ara ga horen ai hai de ana hangatna nupi ngang darin aina hai sai da wa adu nei ka na sai nang to hai ri du di na song da ai gyal ma sat la lai ado yamna hoji ki wari lib da ko soidana ga haibidi hek libu lorga loima amuk tabra haidi soidana ga koi toma ko gudab da koi saw koksan ba yawi yawe kamian da mina serak pa ga yawi ado aina moi dom halle sai birakano soi bane sangrawa dagi yamraba mi maming mayam si aina haijer pa matam da ama ni ona badu di adum sidi hona sane adu mayam ne mai si kan to digi soi bajane na mum khala nga pi wan sumai ado koi copyright ti soi lam gani na khale yam copyright ti ayam bana khara nau bago huji kagi inau DSP thoi thoi gi channel sida ina sigi khuthang da ina mayam da haijening gam tang lai aina phongdok pangam gi da ai gi channel sing da hek hai ge tawra nang hong da kaw gi ba adu ya haibi aidi akhoi manipur gi movie explanation tawri ba channel sing sina han ba tanabi ma huji gi chanarak le aidi film je hek te khoi gi release tawrak pa ge hek dai khoi na hal thagal ho ba si yarim gi tawida bana phai si production house ki mai ke digi kwai da showning ba thabak ne senja mam sang na puthoi ba film du bu ai khoina ekta khoi gi khoi di explain tawri bani haiduna theater print da puthoi ba video du bu ai khoina ai khoi gi explanation gi video da hap pa ge hekta youtube te inkhat pai ba si illegal oi ba thabak ne si tawba da thabak ne jail yo ba thabak ne si hayeng original print la akan da tawbudi ke su kai de theater print du bu ai khoina video ne sijinaraga odai da explain tawri ne na hapsil laga tawsi si moi amarom da khoi si laibuk pharam ne khoi sumai na movie explain tawriba khoi si bu strike thabirak triba production house ki kangbu sing je id producer ki kangbu moi film du ga mari lenan leriba mi sing je si amarom da khoi na thagat ninge khoi bu nungsi bi bagi ne moi na strike thabirak tri si ado moi na bu strike thaga de khoi channel se nong mu da thatat pe ya moi na khoi ki content si di isa ge ba content na te ba mi gi makha po na mi gi potu ba khoi na laur ga si na ba content ne aduna ina haining idi manipur gi nawning khalai ba movie explanation movie explain tawriba channel sing se sini yari man khai release taw ba ngai ba theater da run tawriba film sing si bu yari bu makai tawbi gano thama tangi matam ding ngai raga madu de explain tawbi okay sini ina mayam da thamjani ngi ado koi yamba smaina competition gi mong torok pase hadi yamba da hadi thamoi da akiba phawra habidi myama my channel myam wari libagi channel myam tholok pani ne hojik competition ni na habidi mi hana li thokradi ai wai je tabi roi ka habigumba natra sumbagi wakhalon myam su akiba kai kai hadi ai channel ji mu muthara kadra habina singba myam su leram ya yamba du su ko akiba asumba akiba je kai kai no yam kitang channel yam thola gadi competition ji yam le competition yam lagadi nakala mada mangjai nakala mada aingonda madugi kana basule haidi na hawai competition yam dringi dadi aingona thau sa dabam yawram me okay video se khale ga thaga lage adi ngasi dei potha thoge okay wai sang lai tho loire haiba aingona thau sa dabam yawram hujikti competition yam amne na aiso aina suman potha raga lai raga di si film ji mi na mu han gini ai to horage aina khanba adagi sigi film si yam phajawne simdi kanamta na paidri ai hana to horage haibna singbagi honaningba ma yaw ba hai tare honaningba ma thilama ai dan tahorage fatab din nataba mina hangine bi nataba aingonda is aina smaina lei thogadi aina wai
ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯑꯒꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯁꯨꯃꯥꯏꯅ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯆꯦꯅꯦꯜꯁꯤ ꯌꯥꯝꯅ ꯊꯣꯛꯂꯛꯑꯕꯅꯤꯅ ꯍꯌꯦꯡ ꯃꯣꯏꯅꯁꯨ ꯑꯃꯅꯁꯨ ꯇꯧꯔꯗꯤ ꯃꯒꯨꯟ ꯌꯥꯎꯔꯔꯣꯏꯗꯅ ꯍꯥꯏꯗꯤ ꯋꯥꯔꯤ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯒꯠꯅ ꯂꯤꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯐꯤꯂꯝꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯃꯅ ꯍꯟꯈ꯭ꯔꯒꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦ ꯑꯩꯅ ꯑꯃꯨꯛ ꯅꯧꯅ ꯍꯜꯂꯨꯕꯗ ꯃꯗꯨꯒꯤ ꯃꯒꯨꯟꯗꯨ ꯌꯥꯎꯔꯔꯣꯏꯕ ꯑꯗꯨꯅ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯍꯣꯠꯅꯅꯤꯡꯕꯒꯤ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯑꯐꯕꯒꯤ ꯐꯠꯇꯕꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯡꯖꯕ ꯁꯨꯃꯥꯏꯅ ꯆꯦꯅꯦꯜ ꯃꯌꯥꯝ ꯊꯣꯛꯂꯛꯄꯩ ꯃꯥꯡꯖꯕꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇ ꯑꯅꯤꯗꯨꯒꯤ ꯀꯥꯟꯅꯕꯗꯨꯅ ꯏꯌꯥꯝꯕꯗ ꯍꯥꯏꯗꯤ ꯍꯣꯠꯅꯅꯤꯡꯕ ꯑꯃ ꯄꯤꯔꯦꯗꯅ ꯀꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯌꯥꯝ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯔꯛꯄꯒꯤ ꯀꯥꯟꯅꯕꯅꯦꯕ ꯏꯌꯥꯝꯕ ꯍꯥꯏꯗꯣ ꯀꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯀꯣꯛꯇꯨ ꯐꯠ ꯂꯥꯎꯅ ꯆꯨꯝꯊꯣꯛꯑꯝꯃꯕꯅꯤ ꯀꯥꯟꯅꯗꯕ ꯃꯥꯡꯈ꯭ꯔꯦ ꯀꯥꯟꯅꯗꯕꯁꯦ ꯀꯩ ꯑꯣꯏꯒꯦ ꯏꯌꯥꯝꯕꯗꯗꯤ ꯍꯥꯏꯕꯗꯤ ꯚ꯭ꯌꯨꯋꯔ ꯍꯟꯊꯔꯛꯄ꯭ꯔꯥ ꯂꯩꯗꯅ ꯑꯗꯨꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯤ ꯌꯥꯝꯃꯛꯑꯕꯅꯤꯅ ꯑꯩꯒꯤ ꯚ꯭ꯌꯨꯗꯗꯤ ꯍꯟꯊꯔꯛꯑꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯏꯁꯝ ꯁꯝꯅ ꯑꯩ ꯄꯨꯁꯄꯥ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯅꯤ ꯑꯍꯨꯝꯅꯁꯨ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯂꯒꯗꯤ ꯚ꯭ꯌꯨꯗꯨ ꯁꯤꯌꯥꯔ ꯇꯧꯔꯛꯑꯅꯦꯕ ꯃꯉꯣꯟꯗ ꯌꯦꯡꯉꯤꯕꯁꯤꯡꯗꯨꯗꯤ ꯑꯩ ꯑꯁꯤꯗꯤ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟꯗ ꯐꯖꯅ ꯏꯕꯤꯔꯛꯄ ꯌꯥꯎꯏ ꯕ꯭ꯔꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯐꯤꯂꯝꯁꯤꯃꯗꯤ ꯑꯩ ꯑꯇꯣꯞꯄ ꯆꯦꯅꯦꯜꯗꯒꯤ ꯇꯥꯖꯔꯦ ꯑꯗꯨꯅ ꯁꯤꯃꯗꯤ ꯌꯦꯡꯖꯔꯔꯣꯏ ꯑꯇꯣꯞꯄ ꯐꯤꯂꯝ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯌꯦꯡꯖꯔꯒꯦꯅꯏꯔꯛꯄ ꯃꯤ ꯌꯥꯎꯏ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯗꯨ ꯍꯥꯏꯗꯤ ꯚ꯭ꯌꯨꯗꯨ ꯁꯤꯌꯥꯔ ꯇꯧꯔꯦ ꯍꯥꯏꯕ ꯑꯃꯗꯨ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯤꯡꯗꯨꯁꯨ ꯌꯦꯡꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯦꯕ ꯑꯗꯨꯅ ꯚ꯭ꯌꯨ ꯍꯟꯊꯔꯛꯑꯦ ꯑꯗꯒꯤ ꯍꯣꯏꯅꯦ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ ꯑꯩꯅ ꯊꯥꯒꯠꯀꯦꯅ ꯈꯜꯂꯝꯕ ꯚꯤꯗꯤꯑꯣꯗꯨ ꯃꯤꯅ ꯊꯥꯒꯠꯈ꯭ꯔꯒꯗꯤ ꯃꯒꯨꯟ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯌꯥꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯚꯥꯏ ꯀꯦꯃꯦꯔꯥꯁꯤ ꯑꯃ ꯇꯧꯕꯤꯌꯨꯅꯦ ꯍꯥꯏꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟ ꯑꯩꯈꯣꯏ ꯏꯇꯥꯎ ꯀꯪꯂꯩ ꯄꯤꯌꯥꯔꯒ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯦꯂꯦꯛꯁꯀ ꯃꯣꯏꯅꯤꯅ ꯑꯣꯏꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯅꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦꯀꯣ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯐꯤꯂꯝꯁꯦ ꯃꯅꯤꯄꯨꯔꯒ ꯏꯪꯂꯤꯁꯀ ꯇꯥꯃꯤꯜꯒ ꯑꯌꯥꯝꯕ ꯑꯣꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯏꯪꯂꯤꯁꯀ ꯍꯥꯏꯔꯦ ꯍꯤꯟꯗꯤꯒ ꯏꯪꯂꯤꯁꯀ ꯇꯥꯃꯤꯜꯒꯅꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯄꯣꯛꯇꯕ꯭ꯔꯣ ꯊꯣꯛꯇ꯭ꯔꯤꯕ ꯐꯣꯡꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯦ ꯁꯤꯒꯤꯁꯤꯃꯗꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯤꯟꯗꯤꯒꯤ ꯏꯪꯂꯤꯁꯀꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯁꯦ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯐꯤꯂꯝꯗ ꯊꯥꯒꯠꯂꯨꯔꯗꯤ ꯑꯩꯈꯣꯏꯗꯤ ꯅꯣꯡꯉꯥꯟꯕꯗ ꯆꯦꯅꯦꯜ ꯇꯠꯂꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯏꯁꯇ꯭ꯔꯥꯏꯛ ꯊꯥꯒꯠꯂꯦꯕ ꯃꯣꯏꯗꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯀ꯭ꯂꯤꯞ ꯃꯆꯥ ꯑꯃ ꯁꯤꯖꯤꯟꯅꯔꯨꯔꯁꯨ ꯑꯗꯨꯝ ꯏꯁꯇ꯭ꯔꯥꯏꯛ ꯉꯥꯟꯗ ꯗꯥꯛ ꯂꯥꯎꯅ ꯌꯩꯕꯅ ꯍꯟꯕꯤꯅꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯄꯨꯛꯆꯦꯜꯁꯦ ꯄꯤꯛꯄꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯀꯩꯅꯣꯅꯦꯗ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯃꯨꯚꯤ ꯑꯗꯒꯤ ꯍꯤꯟꯗꯤ ꯃꯣꯏꯗꯤ ꯃꯨꯚꯤꯁꯤꯡꯁꯤ ꯆꯥꯎꯕꯅꯤꯅ ꯄꯩꯁꯥꯗꯣ ꯃꯣꯏꯗꯤ ꯄꯩꯁꯥꯗꯨ ꯚꯥꯔꯤꯗ ꯐꯪꯉꯦꯕ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯄꯤꯛꯆꯕꯅꯤꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯅꯨꯡ ꯈꯛꯇꯗ ꯆꯂꯥꯏꯖꯕꯁꯤꯗ ꯈꯔ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯞꯇꯕꯨ ꯑꯣꯏꯌꯣ ꯑꯗꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯕꯅꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯊꯥꯒꯠꯈ꯭ꯔꯒꯗꯤ ꯃꯣꯏꯒꯤ ꯁꯦꯟꯗꯣꯡꯗ ꯁꯨꯝ ꯍꯟꯊꯔꯛꯀꯅꯦꯕ ꯃꯥꯅꯦ ꯆꯨꯝꯃꯦ ꯍꯣꯏ ꯃꯣꯏꯅ ꯇ꯭ꯔꯦꯂꯔꯒꯨꯝꯕ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯃꯥꯡꯗ ꯃꯇꯦꯛ ꯑꯃ ꯀꯔꯤ ꯑꯃ ꯍꯥꯞꯄꯗꯨꯗꯤ ꯌꯥꯏ ꯃꯌꯥꯝꯗ ꯎꯍꯟꯕ ꯑꯣꯏꯅ ꯇ꯭ꯔꯦꯂꯔ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯈꯔ ꯍꯥꯞꯈ꯭ꯔꯕꯅꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯏꯌꯥꯝꯕꯗ ꯀꯣꯏꯁꯟ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯀꯣ ꯏꯌꯥꯝꯕꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗꯗꯤ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯌꯥꯝ ꯂꯤꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯁꯨ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯑꯦꯛꯇꯔ ꯑꯃ ꯅꯠꯇꯕꯅꯤ나 ꯌꯨꯇ꯭ꯌꯨꯕꯇ ꯏꯌꯥꯝꯕꯒꯤ ꯚꯣꯏꯁ ꯈꯛꯇꯪ ꯊꯥꯗꯣꯛꯄꯅꯤꯅ ꯑꯩꯈꯣꯏ ꯁꯛ ꯎꯍꯟꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯑꯦꯛꯇꯤꯡ ꯇꯧꯗꯅ ꯑꯗꯨꯝꯕ ꯇꯧꯕꯗꯤ ꯅꯠꯇꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯀꯞꯄ ꯅꯣꯛꯄ ꯁꯥꯎꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯁꯦ ꯃꯌꯥꯝꯅꯗꯤ ꯎꯔꯝꯈꯤꯔꯣꯏꯕ ꯅꯠꯇ꯭ꯔꯥ ꯏꯌꯥꯝꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯍꯥꯏꯗꯤ ꯋꯥꯔꯤ ꯂꯤꯕꯒꯤ ꯇꯣꯉꯥꯟꯅ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯅꯣꯛꯄꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯝꯇꯪ ꯃꯣꯃꯣ ꯅꯣꯛꯄꯤꯌꯨꯅꯦ ꯃꯌꯥꯝꯗ ꯉꯁꯥꯏꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯛꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯑꯗꯨ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗꯤ ꯁꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯈꯤꯇꯪ ꯇꯧꯕꯤꯌꯨꯅꯦ ꯀꯦꯃꯦꯔꯥꯗ ꯁꯥꯎꯕꯁꯤꯗꯤ ꯑꯩꯗꯤ ꯃꯍꯧꯁꯥꯒꯤ ꯃꯁꯥꯒꯤ ꯃꯥꯏꯊꯣꯡꯁꯤꯁꯨ ꯑꯩ ꯈꯔ ꯁꯥꯎꯕ ꯃꯥꯜꯂꯦꯕ ꯑꯩꯅꯒ ꯇꯨꯃꯤꯟꯅ ꯁꯨꯃꯥꯏꯅ ꯂꯩꯔꯗꯤ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯥꯜꯂꯦꯕ ꯑꯩꯁꯦ ꯀꯦꯃꯦꯔꯥꯗ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉ ꯁꯥꯎꯕꯤꯌꯨꯅꯦꯕ ꯑꯗꯨ ꯁꯥꯎꯕꯤꯔꯥ ꯑꯝꯇ ꯁꯥꯎꯖꯟꯕꯤꯌꯨꯅꯦ ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯔꯛꯑꯒꯦ ꯀꯦꯃꯦꯔꯥ ꯂꯩꯔꯦꯕꯁꯦ ꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯈꯥꯟꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯍꯤꯟꯗꯤ ꯐꯤꯂꯝ ꯑꯩꯈꯣꯏ ꯕꯦꯠꯅꯒ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗꯣ KGF ꯋꯥꯔꯤꯒ ꯂꯤꯈ꯭ꯔꯦ ꯌꯥꯝꯕꯅ KGF 2 ꯆꯦꯞꯇꯔ 2 1ꯒ ꯂꯥꯎꯗꯅ ꯂꯤꯈ꯭ꯔꯦꯕ ꯌꯥꯝꯅ ꯁꯪꯗꯅ ꯑꯗ ꯍꯦꯔꯣꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗꯣ ꯔꯣꯀꯤ ꯕꯥꯏꯒꯤ ꯑꯗꯣ ꯑꯝꯇꯪ ꯁꯥꯎꯕꯤꯌꯨꯅꯦ ꯗꯥꯏꯂꯣꯛ ꯉꯥꯡꯕ ꯅꯠꯇꯕꯗ ꯍꯥꯏꯐꯦꯠꯇꯪ ꯈꯥꯟꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯑꯣꯀꯦ ꯌꯦꯡꯉꯕꯣ ꯏꯌꯥꯝꯕ ꯍꯧꯖꯤꯛꯇꯤ ꯅꯣꯛꯅꯤꯡꯕ ꯃꯥꯟꯅꯤꯅꯤ ꯌꯦꯡꯉꯦ ꯑꯣꯀꯦ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯛꯄ ꯑꯃ ꯌꯥꯈ꯭ꯔꯦ ꯁꯥꯎꯕ ꯑꯃ ꯌꯥꯔꯦ ꯀꯞꯄꯩ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯌꯥꯝꯕꯅ ꯀꯞꯄꯗꯤ ꯑꯩꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯜ ꯊꯣꯛꯇꯦ
ꯑꯩꯅ ꯍꯦꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯑꯩꯁꯤ ꯃꯥꯏꯁꯤ ꯅꯣꯟꯊꯔꯅꯤ ꯑꯗꯨꯒ ꯌꯥꯄꯪ ꯌꯥꯝ ꯆꯤꯛꯀꯜꯂꯦ ꯀꯞꯄꯒꯗꯤ ꯍꯥꯏꯔꯒ ꯑꯗꯨꯒ ꯏꯁꯥꯁꯤ ꯅꯨꯡꯗ ꯄꯔꯛ ꯆꯥꯛꯄꯤꯗ ꯃꯈꯣꯜꯗꯤ ꯊꯣꯛꯇꯕꯤꯗ ꯁꯤ ꯌꯥꯝ ꯇꯧꯒꯜꯂꯦ ꯄꯤꯗꯤ ꯇꯥꯕ꯭ꯔꯥ ꯀꯞꯄꯗ ꯄꯤꯗꯤ ꯍꯩꯗꯕꯤꯅꯦ ꯄꯤ ꯑꯗꯨꯝ ꯇꯥꯕ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯐꯤꯂꯝ ꯌꯦꯡꯕꯗꯁꯨ ꯑꯩ ꯌꯥꯝ ꯄꯤ ꯇꯥꯒꯜꯂꯦ ꯄꯤ ꯇꯥꯒꯜꯂꯦꯕ ꯑꯣꯀꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒ ꯃꯃꯥ ꯕꯕꯥꯅ ꯐꯨꯔꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯌꯥꯄꯪ ꯆꯤꯛꯄ ꯈꯣꯠꯄ ꯇꯧꯕꯁꯦ ꯃꯈꯣꯜ ꯊꯣꯛꯇꯕꯤꯗ ꯌꯥꯄꯪ ꯆꯤꯛꯑꯒ ꯄꯤ ꯃꯇꯨꯝ ꯇꯥꯔꯒ ꯂꯩꯕꯤꯅꯦ ꯏꯁꯥꯒꯤꯅꯦꯕ ꯁꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯍꯧꯔꯛꯑꯦꯕꯀꯣ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯏꯌꯥꯝꯕꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯀꯣ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯉꯧꯔꯣꯛ ꯉꯧꯅ ꯌꯥꯒꯁꯦ ꯑꯩꯈꯣꯏ ꯉꯧꯔꯣꯛ ꯉꯧꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯔꯝꯃꯦꯕ ꯏꯌꯥꯝꯕꯁꯦ ꯃꯊꯛꯇ ꯅꯣꯡꯈꯠꯄꯤꯌꯨꯅꯦ ꯏꯌꯥꯝꯕ ꯀꯦꯃꯦꯔꯥꯗ ꯑꯝꯇ ꯏꯌꯥꯝꯕ ꯌꯥꯒꯁꯦ ꯉꯧꯔꯣꯛ ꯉꯧꯅ ꯏꯌꯥꯝꯕꯁꯦ ꯅꯤꯁꯥ ꯑꯃꯨꯛ ꯁꯤꯖꯤꯟꯅꯗꯕ ꯃꯥꯜꯂꯦ ꯀ꯭ꯋꯥ ꯇꯂꯞ ꯅꯨꯡ ꯀꯔꯤꯝ ꯆꯥꯕꯤꯗꯕ ꯃꯥꯜꯂꯦ ꯁꯤꯖꯤꯟꯅꯕꯤꯕ꯭ꯔꯥ ꯀꯩꯀꯩ ꯁꯤꯖꯤꯟꯅꯩ ꯅꯤꯁꯥꯁꯤ ꯑꯩ ꯅꯤꯁꯥꯗꯤ ꯑꯌꯥꯝꯕꯅ ꯑꯩ ꯑꯝꯇ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯝꯇ ꯁꯤꯖꯤꯟꯅꯗ꯭ꯔꯦꯕ ꯑꯣꯀꯦ ꯀꯩꯝ ꯁꯤꯖꯤꯟꯅꯕꯤꯗ꯭ꯔꯦꯕ ꯅꯤꯁꯥꯗꯤ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯍꯣꯏ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯗꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯟꯕ ꯃꯇꯝꯗ ꯈꯤꯇꯪ ꯍꯤꯗꯥꯛ ꯈꯔ ꯊꯛꯑꯝꯃꯦ ꯑꯗꯨ ꯈꯛꯇꯅꯤ ꯂꯣꯏꯔꯦ ꯀ꯭ꯋꯥ ꯇꯂꯞ ꯆꯨꯔꯨꯞ ꯁꯤꯁꯤꯡꯁꯤꯗꯤ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯅꯍꯥꯟꯗꯒꯤ ꯍꯧꯅ ꯁꯤꯖꯤꯟꯅꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯍꯤꯗꯥꯛ ꯈꯔ ꯃꯔꯛ ꯃꯔꯛꯇ ꯍꯤꯗꯥꯛ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯨ ꯍꯥꯏꯅ ꯍꯥꯏꯕꯃꯛꯇꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯌꯨ ꯊꯛꯄꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡꯅꯗꯤ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯅꯨꯄꯤꯅ ꯂꯥꯟ ꯇꯧꯔꯛꯄꯤꯅꯤ ꯑꯩꯈꯣꯏ ꯍꯤꯗꯥꯛꯀ ꯊꯛꯑꯒ ꯋꯥꯔꯤ ꯂꯤꯕꯒ ꯌꯥꯎꯈ꯭ꯔꯕ ꯏꯌꯥꯝꯕꯁꯦ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯤꯔꯨꯔꯗꯤ ꯂꯣꯏꯅ ꯋꯥꯔꯤꯒ ꯆꯥꯏꯈ꯭ꯔꯅꯤ ꯍꯦꯛꯇ ꯐꯩꯌꯦꯡ ꯇꯨꯔꯦꯡꯅꯦꯕ ꯈꯣꯟꯖꯦꯜꯁꯦ ꯅꯠꯇ꯭ꯔꯥ ꯍꯦꯛꯇ ꯌꯨ ꯉꯥꯎꯔꯒ ꯍꯥꯏꯒꯨꯝ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯏꯌꯥꯝꯕ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯂꯤꯕꯗ ꯑꯗꯨ ꯈꯤꯇꯪ ꯐꯖꯗꯧ ꯃꯥꯟꯗꯦ ꯅꯠꯇ꯭ꯔꯥ ꯏꯌꯥꯝꯕ ꯑꯣꯀꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯤꯗꯥꯛꯁꯨ ꯑꯝꯇ ꯁꯤꯖꯤꯟꯅꯈꯤꯗ꯭re ꯂꯣꯏꯔꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯌꯨ ꯊꯛꯑꯒ ꯋꯥꯔꯤꯒ ꯂꯤꯔꯗꯤ ꯏꯌꯥꯝꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯀꯃꯥꯏꯅꯒ ꯇꯧꯅꯤ ꯂꯥꯎꯕꯒꯁꯦ ꯗꯥꯏꯔꯦꯛ ꯑꯦꯛꯁꯟ ꯑꯣꯏꯅ ꯇꯧꯔꯛꯀꯗ꯭ꯔꯕ ꯍꯥꯏꯕꯗꯤ ꯑꯗꯨꯏꯗꯤ ꯑꯦꯛꯁꯟ ꯑꯣꯏꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗꯤ ꯑꯦꯛꯁꯟ ꯑꯣꯏꯅ ꯍꯦꯔꯣꯅꯒ ꯍꯦꯔꯣꯏꯟꯗꯒ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯩ ꯃꯑꯣꯡ ꯑꯗꯩ ꯕꯦꯠꯇ ꯐꯨꯕꯩ ꯃꯑꯣꯡꯒꯁꯦ ꯍꯦꯛꯇ ꯀꯥꯁꯤꯗ ꯊꯣꯏꯅ ꯇꯧꯔꯛꯇꯧ ꯃꯥꯜꯂꯦ ꯑꯦꯛꯁꯟꯗ ꯑꯣꯏꯅ ꯂꯥꯎ ꯈꯣꯡꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯨꯝꯅ ꯑꯩꯒꯤ ꯅꯣꯔꯃꯦꯜ ꯇꯥꯏꯞꯇ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤ ꯍꯦꯛꯇ ꯁꯥꯡꯒꯠꯂꯒ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯑꯝꯇꯪꯗꯤ ꯌꯦꯡꯅꯤꯡꯉꯤ ꯏꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯆꯨꯝꯅꯒꯤ ꯏꯌꯥꯝꯕꯅ ꯈꯣꯟꯖꯦꯜ ꯈꯛꯇꯪ ꯇꯧꯕꯅꯤꯅ ꯁꯤꯅ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯈꯣꯟꯖꯦꯜ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯉꯥꯡꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯟꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯤꯕ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯀꯞꯄꯦꯒ ꯍꯥꯏꯔ ꯀꯥꯟꯗ ꯃꯍꯥꯛꯅ ꯀꯞꯄꯒꯁꯨ ꯀꯞꯄꯩ ꯃꯑꯣꯡꯗꯒ ꯎꯠꯄ ꯑꯗꯒꯤ ꯅꯣꯛꯄꯩ ꯃꯑꯣꯡꯗꯒ ꯍ ꯀ ꯍꯥꯏꯔꯒꯤ ꯃꯑꯣꯡꯗꯣ ꯁꯨꯝꯕ ꯏꯁꯇꯥꯏꯜ ꯈꯤꯇꯪ ꯇꯧꯕꯤꯔꯛꯑꯒꯗꯤꯀꯣ ꯅꯨꯡꯉꯥꯏꯗꯅꯤ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯔꯣꯀꯤ ꯕꯥꯏꯅ ꯅꯣꯛꯏ ꯍꯥꯏꯗꯤ ꯃꯑꯣꯡꯗꯣ ꯃꯥꯅ ꯁꯥꯎꯏ ꯍꯥꯏꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯕꯤꯔꯒꯗꯤꯀꯣ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯌꯥꯝꯕ ꯁꯤꯅ ꯅꯅꯥꯎꯒꯤ ꯁꯨꯝ ꯄꯥꯝꯖꯕꯅꯦꯕ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯦꯕ ꯃꯣꯏꯒꯤ ꯗꯥꯏꯂꯣꯒꯀꯥꯁꯦ ꯃꯣꯏꯒꯤ ꯗꯥꯏꯂꯣꯒꯀꯥꯁꯦ ꯃꯇꯦꯛ ꯃꯇꯦꯛꯀ ꯌꯥꯝꯕꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯦꯔꯣꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯛꯄꯗꯣ ꯍꯦꯔꯣꯅ ꯉꯥꯡꯉꯤꯕ ꯄꯣꯠꯇꯨꯗ ꯌꯥꯝꯕꯅꯒ ꯔꯣꯀꯤꯒꯤ ꯗꯥꯏꯂꯣग ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯐꯖꯕ ꯍꯥꯏꯔꯗꯤ ꯚꯥꯏꯂꯦꯟꯁ ꯔꯣꯀꯤꯒꯤꯗꯣ I don't like it ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯝꯒꯦꯔꯣ ꯑꯗꯨꯒꯤ ꯃꯥꯏ ꯗꯥꯏꯂꯣꯒꯇꯣ ꯑꯁ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯒꯁꯤꯗꯤ ꯋꯥꯔꯤ ꯂꯤꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯋꯥꯔꯤ ꯂꯤꯕꯗ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯁꯥꯕꯁꯤ ꯑꯩꯅ ꯍꯩꯅꯔꯣꯏꯗꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯏꯌꯥꯝꯕꯗ ꯍꯪꯖꯒꯦ ꯏꯌꯥꯝꯕꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯣꯠ ꯑꯝꯇꯪ ꯀꯩ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯊꯝꯕꯤꯔꯝꯃꯨ ꯂꯣꯏꯁꯜꯂꯕꯅꯤ ꯏꯌꯥꯝꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯩꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯤꯗꯤ ꯃꯤꯂꯤꯌꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯃꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯦꯕ ꯑꯗꯨ ꯁꯤꯗꯩꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ ꯂꯥꯛ 2-3 ꯌꯧꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯨꯛꯈꯥꯏꯅꯕ ꯁꯤꯒꯨꯝꯕꯁꯤꯗꯤ ꯌꯥꯔꯤꯈꯩ ꯇꯧꯅꯔꯣꯏꯗꯕꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯑꯗꯨ ꯑꯗꯒꯤ ꯀꯟꯇꯦꯟꯁꯤ ꯃꯔꯨꯑꯣꯏꯅ ꯑꯃꯒꯤ ꯀꯟꯇꯦꯟ ꯑꯃꯅ ꯈꯤꯇꯪ ꯂꯧꯔꯨꯕꯗ ꯍꯦꯛꯇ ꯁ꯭ꯇ꯭ꯔꯥꯏꯛ ꯊꯥꯕꯤ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯅꯩꯌꯦ ꯃꯔꯨꯑꯣꯏꯅ ꯐꯤꯂꯝ ꯀꯝꯄꯅꯤꯒꯤ ꯃꯤꯁꯤꯡꯁꯤ ꯃꯣꯏꯒꯤ ꯐꯤꯂꯝꯒꯤ ꯑꯣꯏꯕ ꯃꯇꯦꯛ ꯑꯃꯇꯪ ꯂꯧꯔꯨꯕꯗ ꯍꯦꯛꯇ ꯁ꯭ꯇ꯭ꯔꯥꯏꯛ ꯊꯥꯕꯁꯤ ꯁꯤ ꯌꯥꯔꯤꯃꯈꯩ ꯇꯧꯕꯤꯅꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯍꯥꯏꯗꯤ ꯀꯟꯇꯦꯟ ꯈꯔ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕ ꯍꯥꯏꯕꯁꯤ ꯑꯁꯤ ꯇꯧꯅꯔꯤꯈꯩ ꯚꯥꯏꯔꯦꯜ ꯆꯠꯄꯒꯤ ꯆꯥꯡ ꯍꯦꯟꯒꯅꯤ ꯃꯤꯅ ꯃꯁꯛ ꯈꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯅꯤ ꯑꯗꯣ ꯑꯩ ꯀꯟꯇꯦꯟꯅꯦ ꯅꯪꯅ ꯄꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯈꯥꯏꯅꯔꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯒꯤ ꯆꯥꯡꯁꯨ ꯋꯥꯠꯂꯛꯀꯅꯤ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯕ ꯁꯤꯟꯐꯝꯁꯤꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯟꯇꯦꯟ ꯃꯆꯦꯠ ꯑꯃꯇꯪ ꯂꯧꯔꯨꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯊꯥꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯤ ꯂꯩꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯃꯔꯣꯏꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯒ ꯀꯟꯇꯦꯟ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯅꯕ ꯁꯤꯗꯩꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯦꯛꯇ ꯊꯥꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯥꯎꯔꯛꯑꯒꯁꯨ ꯚꯥꯏ ꯅꯪꯅ ꯇꯧꯔꯤꯗꯨ ꯑꯗꯒꯤ ꯅꯪꯒꯤ ꯆꯦꯅꯦꯜꯁꯤꯅ ꯇꯧꯔꯛꯏꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯤꯡꯆꯠ ꯊꯤꯔꯦ ꯁꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯃ ꯂꯧꯊꯣꯛꯄꯤꯌꯣꯅ ꯐꯖꯅ ꯑꯣꯀꯦ ꯌꯥꯝ ꯆꯨꯝꯃꯦ ꯏꯌꯥꯝꯕ ꯃꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗꯤ ꯆꯥꯎꯔꯦ ꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯉꯝꯃꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯄꯛ ꯍꯦꯛꯇ ꯃꯤꯒꯤ
ꯁ꯭ꯇ꯭ꯔꯥꯏꯛ ꯃꯤꯉꯣꯟꯗ ꯇꯛ ꯂꯥꯎꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯃꯅꯦ ꯍꯥꯏꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯣꯗꯤꯑꯣꯅꯦ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯄꯛ ꯂꯥꯎ ꯂꯧꯊꯣꯛꯄꯤꯕꯁꯦ ꯍꯦꯛꯇ ꯀꯛꯊꯠꯄꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔ ꯑꯩꯈꯣꯏꯗꯗꯤ ꯊꯃꯣꯏꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯦꯡꯅ ꯆꯩꯅꯥ ꯐꯪꯕꯅ ꯐꯩꯌꯦꯕ ꯅꯠꯇ꯭ꯔꯥ ꯆꯩꯅ ꯁꯦꯠ ꯀꯟꯕꯅ ꯐꯩꯌꯦꯕ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯃꯥꯏꯅꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯗꯥꯏꯔꯦꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯊꯥꯔꯛꯑꯒ ꯚꯤꯗꯤꯑꯣ ꯂꯧꯊꯈꯤꯕ ꯆꯦꯅꯦꯜ ꯂꯩ ꯑꯗꯨꯁꯨ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯕꯗꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯥꯃꯛꯅꯗꯤ ꯈꯪꯕꯤꯔꯝꯒꯅꯤ ꯃꯗꯨ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯅ ꯑꯩ ꯉꯁꯤꯐꯥꯎꯗ ꯑꯩ ꯄꯦꯟꯗꯅ ꯂꯩꯖꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯀꯛꯊꯠꯂꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯐꯣꯟ ꯇꯧꯕ ꯐꯣꯟ ꯅꯝꯕꯔ ꯂꯩꯅꯗꯕ ꯅꯠꯇꯦ ꯑꯃ ꯇꯧꯅꯗꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯆꯦꯅꯦꯜ ꯑꯃ ꯍꯤꯡꯉꯤꯁꯦ ꯁ꯭ꯇ꯭ꯔꯥꯏꯛ 3 ꯈꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯅꯗꯕꯅꯦ ꯀꯟꯇꯦꯟꯁꯤ ꯈꯖꯤꯛ ꯂꯧꯅꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯃꯥꯅꯦ ꯑꯁꯤ ꯑꯗꯒꯤ ꯌꯥꯅꯤꯡꯗꯕ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯕ ꯅꯪꯅ ꯁꯤ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯥꯏꯛ ꯊꯥꯔꯛꯑꯅꯤ ꯈꯪꯍꯜꯂꯒ ꯑꯗꯨꯗ ꯃꯤꯗꯨꯅ ꯃꯥꯏ ꯀꯜꯂꯒ ꯉꯛꯀꯟꯗꯅ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯃꯥꯅꯦ ꯍꯣꯏ ꯄꯥꯎ ꯑꯃ ꯄꯤꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯗꯤ ꯇꯛ ꯍꯦꯛꯇ ꯄꯥꯎ ꯄꯤꯗꯕꯤꯗ ꯄꯛ ꯀꯛꯊꯠꯂꯒ ꯉꯝꯃꯤ ꯍꯥꯏ ꯃꯇꯥꯒꯨꯝ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯕ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯃꯄꯥꯟ ꯂꯝꯒꯤꯗꯤ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯩꯌꯦ ꯑꯃꯒꯤ ꯀꯟꯇꯦꯟ ꯑꯃꯅ ꯉꯥꯛ ꯃꯇꯦꯛ ꯂꯣꯏꯅ ꯂꯧꯅꯕꯅꯦ ꯍꯥꯞꯅꯕꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯍꯦꯛ ꯍꯥꯞꯄꯨꯕꯗ ꯅꯪ ꯑꯗꯨ ꯇꯧꯕ ꯌꯥꯝ ꯉꯥꯡꯕꯁꯤꯅ ꯄꯥꯈꯠꯅꯩꯌꯦꯕ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯁꯤ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯅꯣ ꯑꯩꯁꯤ ꯇꯧꯔꯦ ꯑꯁ ꯃꯥꯅ ꯃꯣꯏ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯨꯛ ꯊꯥꯔꯛꯇꯅ ꯄꯥꯈꯠꯇꯅ ꯇꯧꯅꯗꯦꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯑꯩꯅ ꯍꯥꯏꯔꯣꯛꯇ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯁꯟꯖꯤꯠꯀ ꯎꯅꯖꯒꯦ ꯍꯥꯏꯕꯗ ꯏꯌꯥꯝꯕꯅ ꯍꯔꯥꯎ ꯑꯌꯥꯕ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯌꯥꯝꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯅꯥꯎꯅ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯅ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯑꯩꯒꯤ ꯆꯦꯅꯦꯜꯅ DSP ꯊꯣꯏꯊꯣꯏ ꯃꯌꯥꯝꯅ ꯑꯅꯤꯃꯛ ꯆꯦꯅꯦꯜ ꯑꯅꯤꯁꯤꯕꯨ ꯃꯃꯥꯡꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯂꯥꯏꯛ ꯅꯝꯕ ꯀꯥꯎꯕꯤꯔꯅꯨ ꯑꯗꯨꯒ ꯂꯥꯏꯛ ꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯣꯝꯒꯤ ꯃꯤꯡꯗꯣ ꯆꯣꯡꯊꯣꯛꯇꯦ ꯑꯗꯣꯝꯗ ꯂꯥꯏꯛ ꯇꯧꯔꯛꯑꯦ ꯍꯥꯏꯕꯁꯨ ꯈꯪꯖꯗꯦ ꯑꯗꯣꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯋꯦ ꯍꯥꯏꯕꯁꯨ ꯈꯪꯖꯗꯦ ꯁꯨꯝꯅꯇꯒꯤ ꯑꯩꯈꯣꯏꯗꯤ ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯂꯥꯏꯛ ꯃꯁꯤꯡ ꯌꯥꯝꯃꯤꯉꯩ ꯑꯩꯈꯣꯏꯗꯗꯤ ꯆꯥꯎꯊꯣꯛꯆꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯊꯧꯅꯥ ꯑꯣꯏꯖꯩ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯥꯏꯛ ꯇꯧꯕ ꯃꯇꯝꯗ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣꯝꯅ ꯂꯥꯏꯛ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏ ꯈꯪꯖꯗꯦꯕ ꯃꯤꯡ ꯆꯣꯡꯊꯣꯛꯇꯦꯕ ꯐꯦꯁꯕꯨꯛꯀꯤ ꯇꯥꯏꯞꯇ ꯅꯠꯇ꯭ꯔꯥ ꯌꯥꯝꯕ ꯈꯪꯗꯦꯗꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯂꯥꯏꯛ ꯇꯧꯅꯤꯡꯗꯕ ꯀꯥꯡꯕꯨꯁꯤꯡ ꯚꯤꯗꯤꯑꯣꯗꯤ ꯌꯦꯡꯕꯤꯔꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯒꯦ